ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯅ ꯍꯧꯖꯔꯛꯏ꯫ ꯃꯥꯅ ꯃꯔꯥꯏꯕꯛ ꯊꯤꯈꯤꯕꯒꯤ ꯃꯔꯝꯁꯦ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯁꯦ ꯁꯤꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯅ ꯍꯧꯔꯛꯄꯀꯣ꯫ ꯃꯥꯒꯤ ꯃꯃꯥꯁꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ꯫ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯗꯩ ꯃꯃꯥꯁꯦ ꯅꯣꯡꯃ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯔꯒ ꯃꯥꯁꯦ ꯀꯤꯃꯟꯗꯅꯅꯤ ꯈꯪꯗꯦ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯑꯒ ꯆꯦꯜꯂꯛꯄ ꯖꯥꯠꯅꯤꯗ ꯐꯨꯕ ꯍꯦꯟꯃꯟꯕꯒꯤ꯫ ꯑꯗꯩ ꯃꯥꯁꯦ ꯃꯆꯤ ꯑꯃꯗ ꯀꯞꯄꯒ ꯂꯩꯔꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯀꯣ꯫ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯃꯥꯁꯦ ꯊꯕꯛ ꯍꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯃꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯄꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯑꯃꯨꯛ ꯆꯠ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯨꯒ ꯃꯇꯝꯁꯤꯗ ꯃꯄꯥꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯦꯕ꯫ ꯂꯩꯔꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯊꯨꯡꯐꯝ ꯃꯐꯝ ꯂꯝ ꯑꯃ ꯂꯩꯌꯦꯕꯀꯣ꯫ ꯃꯌꯨꯝ ꯗꯥꯏꯔꯦꯛꯃꯛꯇꯤ ꯅꯠꯇꯦ ꯃꯄꯥꯒꯤ ꯂꯝ ꯑꯃꯁꯤꯗ ꯊꯨꯡꯐꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ꯫ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯁꯦ ꯀꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯑꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯈꯣꯠꯂꯤꯗꯣ ꯑꯩꯅ ꯍꯪꯉꯦ꯫ ꯃꯄꯥꯁꯤꯗꯤ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯖꯥꯇꯤꯁꯤꯗꯤ ꯍꯥꯏꯗꯣꯛꯆꯔꯛꯑꯔꯣꯏ꯫ ꯀꯞꯄꯤꯗꯣ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯃꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯂꯣꯏ ꯂꯤꯔꯦ꯫ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ ꯈꯣꯠꯄꯅꯤ, ꯑꯩ ꯆꯪꯐꯝ ꯂꯩꯇꯦ ꯈꯣꯠꯇꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ lꯧꯁꯟꯈ꯭ꯔꯦꯀꯣ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥ ꯑꯣꯏꯗꯣꯏꯁꯦ ꯃꯥꯅ ꯂꯧꯁꯜꯂꯒ ꯄꯨꯁꯜꯂꯦ ꯃꯃꯥꯁꯦ꯫ ꯄꯨꯁꯜꯂꯒ ꯊꯝꯃꯦ ꯃꯥꯅ ꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝꯁꯤꯗ ꯊꯝꯃꯦ꯫ ꯃꯣꯏꯁꯦ ꯁꯪꯒꯣꯏꯗꯁꯨ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯑꯃꯃꯝ ꯂꯩꯅꯕ ꯖꯥꯠꯅꯤꯗ꯫ ꯁꯤꯁꯤꯗ ꯂꯩꯔꯒ ꯃꯥꯁꯦ ꯄꯣꯛꯑꯦꯀꯣ꯫ ꯃꯄꯥꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯄꯥꯡꯒꯜ ꯑꯣꯏꯕꯀꯣ, ꯃꯌꯥꯡ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯃꯇꯝꯗꯨꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯤꯕꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯝꯕꯤꯔꯦ, ꯂꯨꯍꯣꯡꯗꯅ ꯈꯣꯠꯇꯅ ꯂꯧꯕ ꯅꯠꯇ꯭ꯔꯦ, ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕꯀꯣ꯫ ꯁꯤꯗꯒꯤ ꯃꯥꯁꯦ ꯄꯣꯛꯑꯦ꯫ ꯃꯃꯥꯁꯤꯁꯨ ꯀꯩꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯄꯨꯁꯜꯂꯣꯕꯨ ꯍꯥꯏꯔꯕꯁꯨ ꯀꯩꯝꯇ ꯉꯝꯗꯕꯗꯣ, ꯃꯄꯥꯅ ꯊꯝꯕꯤꯕ ꯇꯧꯕꯤꯔꯤꯕ ꯈꯔꯗꯨꯅ ꯏꯄꯦꯟꯗ ꯄꯦꯟꯖꯕ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯆꯍꯤ 4ꯃꯨꯛ ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ, ꯂꯩꯅꯥ ꯑꯃꯗꯒꯤ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯦ ꯀꯞꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦꯕ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯥꯁꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯤ ꯈꯪꯕ꯫ ꯑꯗ ꯖꯒꯣꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯖꯕꯗꯣ ꯃꯁꯥꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯀꯞꯀꯅꯤ, ꯏꯃꯥꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯈꯪꯗꯦ꯫ ꯁꯤꯗꯒꯤ ꯃꯥꯕꯨ ꯃꯄꯥꯁꯤꯅ ꯄꯨꯔꯦꯀꯣ, ꯑꯥꯎꯠꯁꯥꯏꯗꯁꯤꯗ ꯄꯨꯔꯛꯑꯦ꯫ ꯃꯉꯣꯟꯗ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ, ꯅꯪꯒꯤ ꯃꯃꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯏ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦꯅ ꯄꯨꯔꯒ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯍꯟꯁꯦ ꯁꯤꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯁꯦ ꯂꯩꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯆꯦ 2 ꯃꯕꯨꯡ 2 ꯂꯩ ꯃꯥꯒꯤ ꯑꯍꯟꯁꯤꯒꯤ ꯃꯆꯥ 4 ꯑꯗꯨꯒ ꯃꯥꯒꯅ 5 ꯁꯨꯗꯣꯏꯅꯦꯕꯀꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯃꯥꯁꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯗꯦꯕꯀꯣ, ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯛꯑꯦ꯫ ꯊꯣꯛꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯦ ꯑꯅꯤꯁꯦ ꯑꯗꯨꯝ ꯊꯪꯅ ꯂꯨꯍꯣꯡꯈ꯭ꯔꯦꯕꯀꯣ꯫ ꯁꯤꯗꯒꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯍꯜꯂꯦ ꯃꯃꯥꯁꯤꯅꯀꯣ꯫ ꯃꯄꯥ ꯂꯩꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯇꯧꯔꯦ꯫ ꯃꯃꯥ ꯑꯍꯟꯁꯤꯅ ꯄꯣꯛꯇꯕꯤꯁꯤꯅꯀꯣ ꯐꯨꯕ ꯆꯩꯕꯒꯁꯦ ꯇꯧꯋꯦ꯫ ꯑꯗꯨꯒ ꯃꯄꯥ ꯂꯩꯔꯒꯅ ꯍꯦꯛ ꯂꯨꯅ ꯍꯦꯛ ꯇꯧꯁꯟꯅꯕꯤꯕ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ, ꯃꯄꯥꯁꯦ ꯑꯃꯨꯛ ꯅꯥꯔꯕꯀꯣ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯂꯩꯔꯦ꯫ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟꯗꯒ ꯄꯨꯊꯣꯛꯑꯒ ꯐꯨꯕꯤꯅꯤ ꯃꯃꯥ ꯑꯍꯟꯁꯤꯅ, ꯃꯃꯥ ꯄꯣꯛꯇꯕꯤꯁꯤꯅ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯕꯨꯡ ꯑꯍꯜꯁꯦ ꯃꯥꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯈꯤꯕ꯫ ꯑꯗꯨꯒ ꯃꯕꯨꯡ ꯑꯇꯣꯝꯕꯁꯦ ꯁꯤꯁꯤꯅꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯏ, ꯅꯨꯡꯁꯤꯗꯕꯅꯤ ꯈꯪꯗꯦ, ꯃꯕꯨꯡ ꯑꯇꯣꯝꯕꯒ ꯃꯃꯥ ꯄꯣꯛꯇꯕ ꯑꯍꯟꯁꯤꯅꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤ꯫ ꯑꯗꯩ ꯁꯟꯊꯤ ꯈꯨꯜꯂꯨꯆꯣ ꯀꯥꯏꯅꯒ ꯈꯨꯗꯦꯡ ꯑꯃ ꯄꯥꯏꯍꯜꯂꯒ ꯑꯗꯨꯝ ꯈꯨꯜꯍꯟꯕꯀꯣ꯫ ꯃꯥꯅꯗꯤ ꯃꯃꯥꯁꯦ ꯄꯣꯛꯏ ꯄꯣꯛꯇꯦꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯤ ꯃꯃꯥ ꯑꯁꯦꯡꯕꯅꯤꯅ꯫ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯈꯟꯖꯕꯗꯣ, ꯉꯁꯥꯏ ꯃꯄꯥꯗꯨꯅ ꯅꯪꯒꯤ ꯃꯃꯥ ꯑꯃ ꯂꯩꯌꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯄꯣꯛꯄꯅ ꯏꯃꯥꯅꯤ ꯄꯣꯛꯇꯕꯅ ꯏꯃꯥꯅꯤ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯀꯣ, ꯃꯥꯅ ꯈꯔ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤꯗꯒ ꯃꯥꯅ ꯍꯥꯏꯌꯦ ꯁꯟꯊꯤ ꯈꯨꯜꯂꯨꯁꯦꯅ꯫ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏ꯫ ꯃꯥꯁꯦ ꯆꯠꯂꯦ꯫ ꯑꯗꯒꯤ ꯅꯪ ꯁꯟꯊꯤꯗꯣ ꯈꯨꯜꯂꯛꯇ꯭ꯔꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯀꯤꯗꯅ ꯆꯥꯛꯇꯣ ꯂꯥꯝꯕꯅꯤ, ꯉꯁꯥꯏꯒꯤ ꯑꯉꯥꯡꯅꯤꯅ ꯌꯥꯝ ꯆꯥꯖꯅꯤꯡꯕꯗꯣ꯫ ꯁꯤꯗꯒꯤ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯣꯛꯄꯗꯣ, ꯁꯟꯊꯤ ꯈꯨꯟꯕꯁꯦ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯛꯇꯣꯏꯅꯤ, ꯂꯨꯝꯃꯤꯗꯅ꯫ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯕꯨꯡ ꯑꯇꯣꯝꯕꯁꯤꯅꯒ ꯑꯃꯨꯛ ꯋꯣꯛꯄꯒꯗꯤ ꯂꯥꯛꯑꯦ꯫ ꯆꯥꯛꯁꯤꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯤꯀꯣ, ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯆꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯒ
ꯃꯕꯨꯡꯁꯦ ꯁꯤꯁꯤꯒꯤꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯐꯖꯅ ꯍꯥꯞꯇꯣꯏꯅꯦꯕ ꯃꯥꯒꯤꯅ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯒꯥ ꯈꯔꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯀꯣ ꯄꯤꯗꯤ ꯄꯤꯖꯔꯒꯁꯨ ꯑꯗ ꯃꯥꯅ ꯑꯣꯛꯇꯗꯅ ꯑꯩ ꯈꯤꯇ ꯆꯥꯒꯦ ꯗꯗꯥ ꯑꯩ ꯈꯤꯇ ꯆꯥꯒꯦ ꯈꯤꯇ ꯍꯩꯒꯦ ꯍꯦꯟꯖꯥꯡ ꯃꯍꯤꯗꯣꯒ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯀꯩꯗꯧꯕꯩ ꯍꯩꯗꯣꯏꯅꯣꯅ ꯑꯁ ꯃꯥꯅꯗꯤ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯉꯁꯥꯏꯒꯤ ꯄꯨꯛ ꯊꯟꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦ ꯁ꯭ꯀꯨꯜ ꯆꯠꯄꯒꯁꯦ ꯆꯠꯄꯣꯏ ꯆꯠꯇꯕꯣꯏꯒ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯂꯦꯟꯖꯔꯛꯑꯦꯕꯀꯣ ꯄꯤꯁꯛ ꯄꯤꯛꯅ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯍꯜꯂꯛꯑꯦ ꯃꯃꯥꯅ ꯃꯆꯦꯁꯤꯡ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯅꯦ ꯁ꯭ꯀꯨꯜ ꯑꯌꯨꯛꯇ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯒ ꯆꯠꯄꯁꯤꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯆꯥꯛꯀ ꯊꯣꯡꯍꯟꯕꯤ ꯈꯣꯠꯍꯟꯕꯤ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ 2015ꯗ ꯃꯥꯒꯤ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛꯀꯤ ꯃꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯝꯅ ꯏꯕꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯁꯨꯔꯤꯅꯦꯕꯀꯣ ꯑꯗꯩ ꯑꯇꯩꯉꯩꯅꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯈꯣꯠꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯂꯩꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛꯇꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕꯗꯣ ꯁꯤꯗꯩ ꯃꯥꯁꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯣꯏ ꯃꯨꯁꯂꯤꯝꯒꯤꯗꯤꯀꯣ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯩꯗꯤ ꯐꯖꯅ ꯇꯥꯡꯕꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯃꯤ ꯂꯩꯇꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥꯁꯦ ꯄꯨꯅꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯕ ꯅꯠꯇꯦ ꯂꯥꯜꯂꯦ ꯆꯦꯡꯗꯤ ꯀꯩꯅꯣꯗꯣ ꯄꯨꯅꯕꯅꯤ ꯑꯁꯇꯤꯗ ꯑꯗ ꯄꯨꯁꯟꯅꯕꯅꯤꯗꯅ ꯆꯤꯅꯤꯒꯨꯝꯕ ꯑꯂꯨꯒꯨꯝꯕ ꯄꯨꯅꯩꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯆꯥꯄꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯄꯨꯅꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗ ꯑꯆꯥꯄꯣꯠꯁꯦ ꯃꯥꯅ ꯑꯃ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯑꯃꯈꯛ ꯆꯥꯔꯨꯕꯖꯥꯠꯅꯤꯗ ꯃꯇꯝꯗꯨꯗ ꯀꯤꯡꯕꯣꯟꯁꯦ ꯍꯧꯖꯤꯛꯇꯤ 10 ꯄꯤꯔꯦꯗꯅ ꯃꯇꯝꯗꯨꯗꯤ 5 ꯄꯤ ꯍꯥꯏ ꯁꯤꯁꯤꯡꯈꯛ ꯆꯥꯔꯨꯕꯒꯤ ꯃꯃꯥ ꯑꯍꯟꯁꯤꯅ ꯍꯦꯛꯇ ꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯁꯥꯎꯅꯤꯡꯕꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯐꯨꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯄꯥ ꯂꯩꯕꯩ ꯈꯥꯡꯖꯟꯕꯒꯤꯅꯤ ꯈꯪꯗꯦꯀꯣ ꯃꯕꯨꯡ ꯑꯇꯣꯝꯕ ꯃꯣꯏꯕꯥꯅꯤ ꯆꯪꯗꯅ ꯐꯨꯕꯤꯔꯦ ꯃꯥꯁꯦ ꯃꯊꯥꯒ ꯄꯣꯝꯃꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯣꯝꯃꯦ ꯃꯥꯁꯦ ꯑꯗꯩ ꯃꯤꯒ ꯆꯪꯅꯔꯒꯀꯣ ꯃꯤꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯆꯦꯁꯤꯡꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ ꯃꯆꯦꯁꯤꯡꯅꯁꯨ ꯂꯣꯏ ꯂꯩꯔꯤꯅꯤ ꯃꯣꯏꯁꯨ ꯃꯄꯥ ꯂꯩꯇꯕꯒꯤ ꯂꯥꯛꯄꯁꯤꯗꯀꯣ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯅꯩ ꯑꯗ ꯃꯆꯦ ꯌꯥꯏꯃꯁꯦ ꯉꯁꯥꯏ ꯃꯆꯦ ꯌꯥꯏꯃꯁꯤꯅꯗꯤ ꯈꯥꯝꯃꯦ ꯑꯆꯥꯄꯣꯠ ꯃꯆꯦꯠꯇꯨꯒꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯅ ꯍꯥꯏꯕꯁꯤꯗ ꯆꯩꯅꯒ ꯐꯨꯕꯒꯤ ꯈꯥꯝꯃꯒ ꯂꯩꯕꯁꯤꯗꯀꯣ ꯃꯤ ꯂꯥꯛꯑꯕꯅꯤꯅ ꯐꯤꯅ ꯈꯨꯝꯖꯤꯜꯂꯣ ꯁꯤꯅꯤ ꯐꯤꯅꯒ ꯈꯨꯝꯖꯤꯜꯍꯜꯂꯦ ꯃꯥꯁꯦ ꯃꯤꯅꯒ ꯑꯔꯥꯛꯄ ꯃꯤꯅꯒ ꯀꯩꯅꯣ ꯂꯥꯡꯅꯩꯁꯦ ꯀꯞꯄꯤꯁꯦ ꯀꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯀꯩꯅꯣ ꯑꯉꯥꯡꯁꯤꯗ ꯑꯁꯨꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯤꯁꯤꯕꯣꯅ ꯍꯥꯏꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯟꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯂꯩꯇꯕꯒꯤ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯕꯗꯅꯥꯝ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯄꯤꯁꯟꯕꯤꯕꯗꯣꯀꯣ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯕꯗꯅꯥꯝꯁꯦ ꯃꯉꯣꯟꯗ ꯄꯤꯁꯟꯕꯤꯕꯖꯥꯠꯅꯤ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯇꯁꯦꯡꯅ ꯃꯊꯟꯇ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯈꯟꯖꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯤꯅ ꯀꯅꯥꯅꯣꯅ ꯈꯟꯕ ꯍꯧꯔꯛꯑꯦ ꯈꯤꯇꯪ ꯋꯥꯈꯜ ꯂꯥꯛꯄ ꯍꯥꯏꯗꯣ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯕꯗꯒꯤ ꯋꯥꯈꯜꯈꯤꯇꯪ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯀꯞꯇꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯈ꯭ꯔꯦ ꯆꯦꯡ ꯈꯞꯄꯣꯅꯀꯣ ꯆꯦꯡꯒ ꯄꯤꯁꯜꯂꯦꯉꯣꯟꯗ ꯆꯦꯡꯁꯦ ꯈꯞꯄꯣꯅ ꯆꯦꯡꯒ ꯈꯞꯇꯕꯤ ꯃꯥꯁꯦ ꯄꯦꯟꯅ ꯀꯞꯄꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯆꯍꯤ 14 ꯁꯨꯔꯦ ꯆꯥꯛꯁꯦ ꯃꯥꯅ ꯑꯌꯨꯛ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩꯗꯅ ꯑꯌꯨꯛ ꯍꯜꯂꯛꯑꯒ ꯊꯣꯡꯉꯦꯗꯅ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯁ꯭ꯀꯨꯜ ꯆꯠꯂꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗꯅꯦ ꯆꯥꯛꯁꯦ ꯅꯪꯅꯕ ꯊꯣꯡꯉꯝꯗꯣꯏꯅꯦꯕ ꯊꯣꯡꯉꯝꯃ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦꯕ ꯏꯁꯤꯡ ꯍꯣꯟꯕꯒꯁꯦ ꯌꯥꯝ ꯂꯥꯞꯅ ꯍꯣꯜꯂꯦ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯃꯤꯁꯦ ꯂꯩꯅꯔꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯅꯦ ꯃꯥꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯥꯞꯅ ꯍꯣꯟꯗꯣꯏꯅꯦ ꯏꯃꯨꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯒꯀꯣ ꯃꯕꯨꯡꯒꯅ ꯁꯤꯖꯤꯟꯅꯅꯕ ꯆꯥꯛ ꯊꯣꯡꯅꯕ ꯑꯗꯒꯤ ꯏꯔꯨꯖꯅꯕ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒ ꯍꯣꯜꯂꯤ ꯃꯥꯅ ꯉꯁꯥꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯄꯥꯁꯤꯒꯤ ꯄꯣꯛꯅꯐꯝꯅꯦꯕ ꯉꯁꯥꯏ ꯃꯥꯕꯨ ꯄꯣꯛꯄ ꯃꯐꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅꯦꯕ ꯃꯄꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯉꯩꯗ ꯊꯨꯡꯐꯝ ꯃꯐꯝ ꯑꯃꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯅꯁꯨ ꯃꯥꯁꯦ ꯃꯃꯥꯁꯤꯅ ꯄꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗꯕ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯗꯕ ꯃꯥꯒꯤꯗꯃꯛꯇ ꯑꯄꯣꯛꯄꯅꯤ ꯈꯟꯕꯅꯤꯅ ꯃꯃꯥꯅ ꯇꯧꯔꯤꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤꯅ ꯑꯗꯨꯝ ꯈꯟꯖꯕ ꯃꯉꯣꯟꯗ ꯃꯅꯨꯡꯗ ꯑꯣꯠꯄꯤꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯎꯕꯤꯈꯤꯗꯦ ꯌꯥꯝ ꯋꯥꯅ ꯈꯪꯖꯔꯛꯏ ꯃꯥꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯄꯁꯦ ꯇꯁꯦꯡꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯊꯑꯣꯏꯅ ꯂꯩꯕꯤꯕꯁꯦ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅꯗꯤ ꯂꯩꯕꯤꯌꯦꯕꯀꯣ ꯂꯩꯕꯤꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯣꯏꯁꯨ ꯃꯆꯥꯅꯕꯨꯗꯤ ꯍꯦꯜꯂꯤꯅꯤ ꯇꯨꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯒ ꯃꯥꯅ ꯍꯦꯛ ꯕꯖꯥꯔꯗ ꯀꯩꯗ ꯌꯣꯟꯕꯗꯣ ꯑꯇꯨꯕꯗꯣ ꯑꯗꯨꯒꯁꯦ ꯂꯩ ꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯥꯏꯗꯤ ꯂꯤꯠꯄ ꯈꯣꯠꯄꯗ ꯆꯥꯎꯔꯒ ꯐꯖꯗꯕ ꯆꯍꯤ 13 ꯁꯨꯔꯛꯄꯁꯤ ꯈꯤꯇꯪ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯑꯦꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯁ꯭ꯇꯦꯖ ꯌꯧꯔꯛꯑꯦꯕ ꯑꯗ ꯃꯥꯁꯦ ꯆꯥꯎꯔꯁꯨ ꯆꯥꯎꯅ ꯑꯩ ꯁ꯭ꯀꯨꯜꯁꯤꯕꯨ ꯆꯠꯂꯗꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯇꯝꯖꯔꯗꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯀꯩꯁꯨꯝ ꯈꯟꯗꯕꯤꯗ ꯑꯗꯨꯝ ꯂꯤꯁꯟꯖꯔꯛꯏ ꯃꯃꯥꯅꯒꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯋꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯁꯦꯅꯤꯌꯔꯅꯤ
ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯋꯥ ꯍꯪꯕ ꯍꯧꯕꯁꯦ ꯃꯥꯁꯦ ꯀꯩꯁꯨꯝꯇ ꯈꯟꯗꯦꯕ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯍꯧꯔꯛꯏꯕꯣꯏ ꯂꯣꯏꯅꯔꯤꯕꯣꯏ ꯃꯕꯨꯡ ꯑꯃꯒ ꯃꯆꯜ ꯑꯃꯒ ꯂꯣꯏꯅꯕꯣꯏ ꯈꯜ ꯃꯥꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯈꯨꯝꯗꯅ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕꯒ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠꯀ ꯂꯩꯕꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯖꯩꯑꯕ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯆꯥꯕ ꯈꯣꯠꯄꯁꯦ ꯃꯅꯤꯡ ꯊꯨꯡꯉꯛꯇꯕꯅꯤ나 ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯃꯉꯣꯟꯗ ꯑꯗꯩ ꯐꯣꯟꯒꯥꯁꯦ ꯄꯤꯔꯛꯇꯅ ꯇꯧꯋꯦ ꯃꯥꯗꯤ ꯐꯣꯟ ꯄꯤꯔꯛꯏ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣ ꯈꯪꯗꯕꯅꯤꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯃꯝꯕ ꯑꯗꯩ ꯐꯣꯟꯁꯦ ꯐꯥꯃꯨꯡꯗ ꯊꯝꯕꯁꯤꯗ ꯑꯃꯨꯛ ꯐꯥꯗꯅꯀꯣ ꯄꯪꯐꯨꯗ ꯐꯨꯕ ꯀꯤꯗꯅ ꯐꯣꯟꯒꯥꯁꯦ ꯄꯤꯔꯛꯀꯅꯣ ꯀꯥꯏꯅꯒ ꯑꯃꯨꯛ ꯃꯥꯅꯒ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯇꯥꯛꯄꯤꯅꯕꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯛꯄꯤꯅꯕ ꯇꯝꯕꯤꯅꯕꯁꯦ ꯂꯩꯇꯕꯅꯤꯅ ꯃꯃꯥꯅ ꯃꯥꯕꯨ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨꯏ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯉꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯏꯕ ꯅꯨꯄꯥꯁꯦ ꯄꯩꯁꯥꯒ ꯄꯤꯕꯤꯗꯅ ꯑꯆꯥꯄꯣꯠꯀ ꯄꯤꯕꯤꯗꯅ ꯌꯥꯝ ꯇꯧꯋꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯆꯥꯛ ꯑꯃꯕꯨꯛ ꯊꯟꯅꯒ ꯉꯁꯥꯏ ꯆꯥꯕ ꯐꯪꯖꯗꯕꯗꯣ ꯑꯗꯩ ꯃꯥꯁꯨ ꯀꯩꯅꯣꯝꯃ ꯋꯥꯠꯂꯛꯄꯁꯦ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯗꯀꯣ ꯃꯥꯒꯤ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯏꯠꯀꯨꯝꯕ ꯂꯥꯛꯄ ꯑꯗꯒꯤ ꯂꯨꯍꯣꯡꯕ ꯀꯩꯍꯣꯡꯕ ꯆꯠꯄꯁꯦ ꯃꯣꯏꯁꯦ ꯐꯤꯔꯣꯜꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯠꯂꯒ ꯆꯠꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯏꯠ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯄꯨꯔꯥ ꯑꯍꯜ ꯂꯃꯟꯒꯤ ꯇꯥꯏꯞꯇ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯕꯀꯣ ꯑꯩ ꯑꯗꯨꯗꯣ ꯂꯥꯛꯑꯦ ꯑꯗꯨ ꯂꯩꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯥꯒꯤ ꯃꯦꯟꯕꯤꯔꯦ ꯃꯥꯅꯗꯤ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯈꯟꯖꯩ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥꯒ ꯑꯗꯨꯝ ꯄꯤꯔꯛꯑꯕꯅꯤꯅꯀꯣ ꯃꯈꯨꯠꯇ ꯄꯩꯁꯥꯒꯁꯦ ꯋꯥꯠꯇ꯭ꯔꯦ ꯁꯤꯒꯤ ꯃꯇꯝꯗꯩ ꯃꯥꯁꯦ ꯈꯔ ꯍꯔꯥꯎꯖꯔꯦꯕꯀꯣ ꯆꯥꯅꯤꯡꯕꯃꯛꯇ ꯑꯣꯏꯔꯁꯨ ꯄꯩꯁꯥꯗꯨꯅ ꯂꯩꯔꯒ ꯆꯥꯖꯔꯕꯅꯤꯅ ꯃꯕꯨꯛꯀ ꯊꯟꯖꯕꯗꯣ ꯅꯨꯄꯥꯁꯤꯒꯤ ꯂꯝꯁꯤꯒꯗꯤ ꯃꯣꯏꯒꯁꯦ ꯂꯝꯗꯤ ꯊꯪꯅꯔꯤꯅꯦꯕꯀꯣ ꯈꯔꯗꯤ ꯂꯥꯞꯅꯕ ꯂꯝ ꯊꯪꯅꯕ 2016 ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯗꯗꯥ ꯑꯇꯣꯝꯕꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦꯕꯀꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯏꯒꯦꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯅꯤ ꯂꯝꯁꯦ ꯑꯗꯨꯝ ꯅꯛꯅꯩ ꯃꯊꯪ ꯑꯣꯏꯅꯗꯣꯏꯅꯦ ꯃꯆꯦꯁꯤꯡꯀꯣ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯑꯗꯨꯝꯗꯤ ꯂꯣꯏꯅꯖꯕ ꯑꯗꯥꯏꯗ ꯅꯨꯄꯥ ꯑꯃ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣꯅ ꯍꯥꯏꯕ ꯃꯆꯦꯁꯤꯡꯅ ꯉꯁꯥꯏꯒꯤꯅꯦ ꯇꯥꯟꯅꯔꯤꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯣꯏꯅꯧ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏ ꯃꯥꯗꯤ ꯃꯥꯏ ꯍꯥꯏꯌꯦꯀꯣ ꯃꯥꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯣꯏꯅꯕꯁꯦ ꯍꯥꯏꯕꯖꯥꯅꯤꯗ ꯑꯗ ꯑꯩꯈꯣꯏꯁꯨ ꯀꯣꯏꯅꯔꯤꯅꯤ ꯀꯣꯏꯅꯧ ꯀꯥꯏꯅ ꯍꯥꯏ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒ ꯂꯣꯏꯅꯖꯕꯀꯣ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯈꯟꯖꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯇꯝꯊꯣꯛꯑꯦꯕꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯀꯣꯏꯒꯦꯅꯦ ꯅꯨꯄꯥꯁꯤꯅ ꯌꯥꯔꯨꯅꯨ ꯅꯨꯄꯥꯗꯨꯗ ꯑꯩꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯤ ꯅꯪꯗꯤ ꯑꯩ ꯅꯉꯣꯟꯗ ꯇꯨꯃꯤꯟꯅ ꯐꯣꯟ ꯑꯃ ꯄꯤꯔꯛꯀꯦ ꯅꯨꯄꯥ ꯑꯃꯗꯨꯗꯅꯦ ꯏꯕꯥꯅꯤꯁꯦ ꯈꯪꯅꯩꯌꯦꯁꯦ ꯅꯪ ꯍꯥꯏꯗꯣꯛꯈꯣꯀꯣꯅ ꯍꯥꯏ ꯃꯥꯁꯨ ꯍꯣꯏꯅ ꯌꯥꯖꯔꯦ ꯁꯤ ꯀꯥꯟꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯑꯗꯨꯅ ꯃꯥꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯥꯏꯔꯨꯔꯕꯖꯥꯅꯤꯗ ꯑꯅꯤꯁꯨꯕ ꯃꯉꯣꯟꯗ ꯇꯥꯟꯅꯕ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯅꯨꯄꯥ ꯃꯁꯦꯟꯁꯦ ꯂꯝꯒ ꯊꯪꯅꯗꯅ ꯈꯠꯅꯗꯅꯒ ꯇꯧꯋꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯉꯁꯥꯏꯒꯤ ꯕꯗꯅꯥꯝ ꯆꯥꯅꯕ ꯊꯕꯛ ꯇꯧꯋꯦꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯅ ꯐꯨꯕ ꯑꯗꯩ ꯃꯣꯏ ꯚꯥꯕꯤꯁꯦꯀꯣ ꯃꯕꯨꯡ ꯑꯇꯣꯝꯕꯒꯤ ꯚꯥꯕꯤꯁꯤꯅꯦ ꯁꯤꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯑꯗꯨꯝ ꯇꯧꯏ ꯌꯥꯝ ꯊꯤꯅꯃꯛꯇꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯌꯥꯀꯥ ꯌꯦꯡꯖꯕꯗꯣ ꯃꯥꯁꯨ ꯃꯥꯅ ꯍꯥꯏ ꯅꯪ ꯌꯨꯝ ꯄꯥꯜꯂꯣ ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯝ ꯐꯔꯅꯤ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯅ ꯈꯟꯕꯗꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯈꯜꯂꯛꯑꯦꯕꯀꯣ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯃꯣꯏ ꯚꯥꯕꯤꯁꯤꯒꯤ ꯌꯥꯎꯔꯛꯄ ꯐꯤꯔꯣꯜꯒꯥꯁꯦ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯕꯩꯅꯀꯣ ꯁꯦꯠꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯁꯦꯠꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯇꯧꯋꯦ ꯃꯣꯏ ꯚꯥꯕꯤꯁꯤꯅꯗꯤ ꯑꯗꯨꯈꯛꯅ ꯊꯤꯅꯃꯛꯇꯤ ꯇꯧꯕꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯐꯣꯟꯁꯦ ꯃꯇꯝꯗ ꯌꯥꯝꯅ ꯇꯥꯡꯕ ꯐꯣꯟ ꯍꯥꯏꯕꯀꯣ ꯃꯅꯤꯄꯨꯔꯗꯒ ꯀꯌꯥ ꯄꯥꯏꯅꯗ꯭ꯔꯤꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯃꯉꯣꯟꯗ ꯑꯥꯎꯠꯁꯥꯏꯗꯇꯒ ꯀꯩꯗꯒ ꯆꯦꯜꯂꯒ ꯈꯣꯠꯂꯒ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯖꯥꯠꯅꯤꯗ ꯑꯅꯤꯔꯛ ꯁꯨꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯕꯤꯕꯗꯣ ꯀꯗꯔ ꯇꯧꯕꯤꯕꯗꯣ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯀꯣꯛ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯤꯔꯛꯏꯕ ꯐꯣꯟꯗꯣ ꯑꯍꯣꯡꯕ ꯐꯣꯟꯅꯤ ꯁꯨꯞꯅꯒꯤꯅꯦ ꯂꯨꯄꯥ 1,500,000 ꯈꯛ ꯄꯤꯕꯅꯤ ꯑꯩ ꯑꯃ ꯄꯤꯔꯛꯀꯦ ꯀꯥꯏꯅ ꯅꯪ ꯑꯗꯨ ꯄꯤꯊꯣꯛꯈꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯩ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯐꯣꯟꯁꯦ 1,500,000 ꯈꯛꯇ ꯄꯤꯕꯁꯤꯕꯣ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯅꯤꯁꯨꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯅ ꯈꯔ ꯈꯗ꯭ꯔꯛ ꯃꯥꯗ꯭ꯔꯛ ꯍꯩꯌꯦꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯊꯦꯝꯒꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯃꯥꯕꯨ ꯅꯣꯛꯍꯟꯕ ꯅꯨꯄꯤ ꯌꯥꯝ ꯁꯨꯝꯕ ꯍꯩꯕꯗꯣ ꯏꯄꯪ ꯄꯪꯉꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯍꯥꯟꯕꯒꯤ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯅꯪ ꯐꯣꯟꯁꯦ ꯑꯩ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯁꯤꯁꯦ ꯂꯨꯄꯥ 1,500,000 ꯈꯛ ꯄꯤ ꯍꯥꯏ ꯑꯃ ꯅꯨꯄꯥꯗꯨꯅ ꯄꯤꯊꯣꯛꯀꯣ ꯍꯥꯏ ꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯏ ꯃꯥꯁꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯍꯥꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯗꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯝꯅꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯁꯤꯒꯗꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯄꯥꯈꯠꯂꯦꯕꯀꯣ
ꯊꯥꯖꯔꯦ ꯃꯥꯁꯨ ꯄꯪꯕꯅꯤꯅ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯤꯊꯣꯛꯎꯔꯦꯗꯅꯀꯣ ꯅꯨꯄꯥ ꯑꯍꯟꯁꯤꯗꯀꯣ ꯉꯁꯥꯏ ꯁꯤꯈ꯭ꯔꯅꯤ ꯃꯥꯗꯤ ꯈꯣꯠꯀꯅꯤꯒ ꯍꯥꯏꯕꯗꯣ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯃꯇꯝꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯦꯗꯅꯀꯣ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯃꯍꯥꯛ ꯉꯟꯇꯥ ꯁꯤꯒꯗꯣꯏꯕ ꯑꯁ ꯑꯩ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯗꯣꯏꯕ ꯑꯁ ꯑꯩ ꯃꯥꯏ ꯑꯩ ꯉꯝꯃꯣꯏ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯤꯊꯣꯛꯎꯔꯦ ꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯄꯥꯏꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯄꯤꯈ꯭ꯔꯦꯗꯅ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅ ꯄꯤꯔꯛꯏꯕ ꯐꯣꯟꯁꯤꯅ ꯂꯤꯃꯣꯟꯒꯤ ꯀꯤꯄꯦꯗ ꯑꯃ ꯄꯤꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗꯨ ꯄꯤꯔꯛꯄꯗ ꯅꯨꯄꯤꯁꯦ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯁꯤꯅ ꯍꯦꯟꯅ ꯇꯥꯡꯉꯤꯅꯤꯀꯣ ꯃꯇꯝꯗꯨꯗ ꯈꯦꯠꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟ ꯌꯦꯞꯁꯟꯕꯁꯨ ꯌꯥꯏ ꯄꯤꯛꯏꯁꯤꯅ ꯑꯇꯥꯡꯕ ꯑꯣꯏꯕꯩꯅꯤ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯄꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂ ꯃꯥꯁꯦ ꯄꯥꯏꯒꯦ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤꯖꯩꯕ ꯑꯗꯨꯕꯨ ꯃꯇꯝꯗ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯊꯨꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯆꯕ ꯅꯨꯄꯥ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯊꯥꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯄꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯥꯕꯨ ꯑꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯄ ꯊꯤꯅ ꯇꯧꯕꯁꯦ ꯃꯥ ꯍꯦꯛ ꯅꯤꯡꯁꯤꯡꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯖꯕꯗꯣ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡꯁꯤꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯩ ꯄꯩꯁꯥ ꯁꯨꯝ ꯊꯥꯗꯔꯛꯑꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯃꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏ ꯅꯪ ꯅꯨꯄꯥꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯁꯤꯗ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯁꯦ ꯑꯃꯁꯨ ꯈꯪꯅꯔꯨꯒꯨꯝ ꯇꯧꯀꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯁꯨꯝꯕ ꯃꯁꯛꯀꯁꯦ ꯈꯔ ꯐꯖꯗꯅ ꯈꯣꯠꯇꯅ ꯅꯍꯥꯒ ꯌꯥꯝ ꯃꯥꯟꯕꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯅꯤꯡꯕꯃꯛꯇꯤ ꯍꯦꯛ ꯐꯥꯎꯗꯕ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯕ ꯑꯍꯥꯟꯕꯒꯤꯁꯦ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯕ ꯃꯇꯝꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯣꯏꯖꯕ ꯃꯥꯁꯦ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 4,000-5,000ꯒ ꯄꯤꯔꯛꯇꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ ꯑꯆꯥꯄꯣꯠꯀꯥꯁꯦ ꯍꯦꯛꯇ ꯈꯨꯌꯥꯝ ꯑꯃ ꯃꯥꯅ ꯂꯩꯔꯛꯏꯁꯦ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯔꯛꯏꯀꯣ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯗꯨꯝ ꯃꯦꯜꯂꯛꯏꯅꯤ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯃꯃꯤꯠ ꯃꯅꯥꯁꯦ ꯊꯛꯑꯖꯅꯨ ꯃꯇꯥꯗꯧꯅ ꯍꯦꯛꯇ ꯂꯩꯁꯜꯂꯛꯄꯤ ꯃꯁꯛꯀꯥꯁꯦ ꯉꯧꯔꯒ ꯈꯔ ꯑꯗꯨꯝ ꯅꯍꯥ ꯌꯥꯝ ꯃꯥꯜꯂꯦ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯀꯨꯆꯨꯒꯁꯦ ꯉꯧꯔꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯤꯅ ꯑꯖꯦ ꯗꯦꯕꯒꯟ ꯃꯥꯜꯂꯝꯃꯅꯤ ꯁꯤꯅ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯤꯔ ꯈꯥꯟꯒ ꯃꯥꯜꯂꯒ ꯈꯔ ꯅꯨꯄꯤꯁꯤꯁꯨ ꯃꯤꯑꯣꯏꯕꯁꯦ ꯐꯖꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯦꯛ ꯄꯥꯝꯃꯤꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯈꯟꯐꯝ ꯈꯪꯗꯗꯅꯀꯣ ꯑꯃꯤꯔ ꯈꯥꯟꯁꯤꯗ ꯍꯥꯏꯐꯦꯠ ꯉꯥꯎꯔꯨꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯁꯨꯝꯒꯅꯤ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯪꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯖꯔꯒ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯗ ꯇꯥꯛꯀꯗꯕ ꯍꯥꯏꯒꯗꯕꯗꯣ ꯋꯥꯍꯩꯗꯣ ꯑꯗꯨꯈꯛ ꯑꯗꯨꯝ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯕ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯂꯣꯏꯔꯦ ꯃꯥꯕꯨ ꯅꯣꯛꯍꯜꯂꯤꯕ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯗꯒꯤ ꯋꯥꯍꯩꯃꯛꯇ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯦ ꯃꯣꯃꯣꯗ ꯑꯗꯨꯝ ꯅꯣꯛꯍꯟꯖꯕꯗꯣ ꯁꯣꯝꯗ ꯃꯃꯥꯅ ꯃꯕꯨꯡꯅ ꯊꯤꯅ ꯉꯥꯡ ꯁꯛꯇꯅ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯅꯣꯛꯆꯔꯨꯕ ꯉꯥꯏꯍꯥꯛ ꯍꯔꯥꯎꯔꯨꯕꯗꯨꯅ ꯃꯥꯒ ꯍꯦꯟꯅ ꯅꯛꯁꯟꯅꯅꯤꯡꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯒꯁꯤꯅꯅꯦ ꯁꯥꯗꯒꯤ ꯉꯥꯗꯒꯤ ꯄꯤꯔꯛꯄꯁꯦ ꯃꯣꯏ ꯑꯗꯥꯏꯒꯤ ꯚꯥꯕꯤ ꯃꯌꯥꯝꯁꯦ ꯄꯤꯖꯗꯅꯒ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯀꯃꯥꯏꯅ ꯁꯨꯝꯗꯣꯏꯅꯣꯁꯦ ꯃꯥꯁꯦ ꯈꯪꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯡꯉꯤꯉꯩꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯀꯣꯝꯊꯣꯛꯎꯔꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯎꯅ ꯈꯪꯅꯔꯕꯁꯤꯕꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯖꯕꯗꯣ ꯂꯨꯍꯣꯡꯕꯁꯦ ꯃꯣꯏꯁꯦ ꯃꯇꯝꯁꯦ 2018ꯗ ꯍꯥꯏꯅꯕ ꯖꯥꯠꯅꯤꯗ ꯍꯥꯏꯅꯕ ꯀꯥꯟꯁꯤꯗꯀꯣ ꯃꯇꯝꯁꯦ ꯂꯦꯞꯅꯔ ꯀꯥꯟꯁꯤꯗ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯅ ꯄꯥꯎꯁꯦ ꯇꯥꯔꯕꯖꯥꯠꯅꯤ ꯇꯥꯔ ꯀꯥꯟꯁꯤꯗ ꯅꯣꯡꯃ ꯊꯣꯛꯂꯛꯑꯣ ꯁꯤꯅꯤ ꯅꯨꯃꯤꯠ ꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯊꯣꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯒ ꯊꯣꯛꯄꯅꯤ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯖꯥꯠꯅꯣꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛꯀꯣ ꯃꯥꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯨꯍꯣꯡꯕꯁꯦ ꯈꯤꯇꯪꯗꯤ ꯇꯞꯊꯈꯤꯁꯤꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯐꯨꯕꯗꯒꯤ ꯃꯥꯁꯦ ꯈꯣꯠꯇꯅ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯚꯥꯕꯤꯅꯁꯨ ꯈꯥꯝꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯨꯕꯒꯤ ꯈꯥꯝꯗꯅ ꯂꯩꯕꯖꯥꯠꯅꯤ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯑꯦ ꯑꯗꯣ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯁ꯭ꯋꯥꯏꯗ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯝꯒꯦ ꯒꯥꯔꯤꯁꯦ ꯇꯣꯡꯈꯠꯂꯛꯑꯣ ꯁꯤꯅꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯦ ꯇꯣꯡꯉꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯇꯣꯡꯉꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯧꯔ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤ ꯃꯨꯁꯂꯤꯝꯒꯤꯗꯤ ꯒꯥꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯊꯧꯔꯒ ꯅꯨꯄꯤꯁꯦ ꯑꯅꯤ ꯇꯣꯡꯉꯤꯗꯅ ꯌꯥꯝ ꯐꯩꯌꯦꯕ ꯑꯅꯤ ꯍꯥꯞꯄꯗ ꯃꯦꯛꯃꯥꯛ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯣꯡꯉꯒ ꯆꯠꯂꯦꯕ ꯃꯣꯏꯒꯤꯗꯤꯀꯣ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯑꯅꯤ ꯇꯣꯡꯖꯒꯦꯅ ꯇꯧꯔꯒ ꯀꯥꯈꯠꯂꯛꯇ꯭ꯔꯤꯉꯩ ꯊꯧꯔ ꯆꯠꯈ꯭ꯔꯕꯖꯥꯠꯅꯤꯗꯅ ꯁꯤꯗꯒꯤ ꯅꯝꯗꯅ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯒꯥꯔꯤꯁꯨ ꯄꯥꯛꯅ ꯇꯣꯡꯉꯛꯇꯕꯒꯤ ꯇꯣꯡꯕ ꯁꯨꯡꯍꯩ ꯍꯩꯇ ꯃꯥꯁꯦ ꯇꯧꯍꯧꯗꯣꯔꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯍꯥꯏꯌꯦꯀꯣ ꯀꯣꯏꯂꯥꯎ ꯂꯥꯎꯕꯩ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒ ꯄ꯭ꯂꯥꯟ ꯁꯤꯟꯅꯖꯕ ꯃꯣꯏ ꯒꯥꯔꯤ ꯑꯆꯧꯕꯗꯤ ꯂꯥꯛꯆꯕꯖꯥꯠꯅꯤ ꯑꯆꯧꯕꯁꯤꯗ ꯍꯥꯞꯄꯗꯤ ꯆꯦꯜꯂꯅꯤ ꯈꯪꯉꯅꯤ ꯃꯥ ꯌꯥꯔꯛꯑꯔꯣꯏꯅ ꯍꯥꯏꯕꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯣꯡꯉꯗꯤ ꯌꯥꯔꯣꯏ ꯑꯩ ꯒꯥꯔꯤ ꯀꯧꯒꯦ ꯍꯥꯏ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯀꯧꯔꯀꯥꯟꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯑꯦ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯂꯥꯛꯄꯗꯤ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯈꯥꯝꯕꯗꯤ ꯃꯥꯁꯦ ꯆꯦꯟꯖꯟꯒꯦꯅ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒꯦ ꯅꯪ ꯌꯨꯝ ꯇꯥꯟꯅ ꯆꯪꯕꯗ ꯊꯦꯡꯉꯅꯤ ꯅꯣꯏ ꯃꯥ ꯅꯪ ꯐꯨꯕꯤꯔꯅꯤꯅ ꯉꯁꯥꯏ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯃꯥꯏ ꯈꯥꯝꯃ ꯂꯩꯕꯗꯣ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯤꯅ ꯎꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯪꯕꯖꯥꯠꯅꯤ ꯃꯉꯣꯟꯗ ꯑꯗꯨ ꯃꯥꯅꯁꯨ ꯋꯥꯔꯤ ꯂꯤꯈꯤꯕꯗꯣ ꯑꯩ ꯏꯃꯥ ꯍꯣꯏꯅ ꯐꯨꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯆꯥꯟꯁ ꯑꯃ ꯂꯧꯈ꯭ꯔꯦꯀꯣ
Ngasai adumai na phubirani ai phajana thuna imungda changnaba gari achauba thinjanbiramage sini maji yadana mu tongkhale gari achaubase tongkhapade dum chelabako nang noi imaga noi nabunga do sungu he uhalaro ha gari thauraga dum namdana chele maje nupasi gi mayum yore ani subu nupasi da mase chele ko adai moise yen ga lele haye chak char se na mau anobi ma chelakpagi yen ga lendana khotana chak char sin haibada nupi sina ma hai matam da aidi chak chaning de chapot oin chaninge khumum jani madi ngasai gi chak se kaya chara moriba achapot na sum melaga lakunda achapot oin chaninge na es mai khupang sibu kamai to bujano da mayam na ga no e haide adugi matik angang oi gibido sidai sida mayam ba thokba ma change ko man cheli ba nupasi gi mayam ba thokpa ma changa ga mungon da hai ko nangi nupase nupi anirak thirami haibase nang khangdabran hai ko mase pra ngakhraba nupi se kainu ma haijibo na mase o khonge kapi mase prak thammoi je prak sok sa khrabjani da kainu aina leibanu pas aidi pakhang ni haibagi sum lakpani isana yaba sunatte duga mana tholo habai tholaga mase da phamthara ke tab o khonge kapale thokraba de mayam jina nupa sida kaido hairino kholino moje menagre bako nupi sida matam sida kappa ga hai gai kainu ma haijibo akhoi baba sada na maje nupi ani thi se kai gi no na moi ba su nupi ani loli na moi ma ga mama anduga ma se smai na ga ko hai gai ma se pangkam ta kapap jani da ai di yum se pala ga khom khoi babi na yum se pala ga nu ai ni ha ai di yum pala ga nu ngai ni na pala ini duga ai amuk wa do ro na har ga ma se pe na kapchai mayam sina theme ko e nupi haibadi magi mache leini he mache jing leibuduni adune na haid ma se mu gyan do matam da kyamu yam pangge habada nupi habisika mache habisika sigi khenabo ma se khangdaba aduki matik pange ma je moigi muslim isenau jingi chanabida chelaba matung se nongan baga thinde moidi numit mari ni mangani leraga thinai haye sida ma se phiron ga ahan baloina lei te asapo mo box punai haye bako box ka puna dana kotana tawi ma se sari ga set pi hai asma se matam da masam ga te na ka i hai de yam harau je hai mana sari ga set dana kotana ma se kire kangbra nga ina kire ga mana leibas ai se samji tang sang adi phajadawni na khanjara mana nupasi mayam baje sida madi mai nupa duni khalrup jani es da mangon da lebis mai nupa ma ma ta litho as ai je ngasi yam phajadra na hangui kesu kai de da yam phajadra samji kitang sangamadi yam phajadawni ko kai man koi haijal rob jani da ko nupasi gi mayam basida mayam basna hai ai di nang nupa da nte nang nupa du di imung da leibini he hai ma da ko thorom ta hai gi khotki kana hai ma je ko hai ga ma se harau na sari ji selaga thinjar e thilakpas da mu se phure somna kanda phuba ya ba phure sai nupa ma do leibadina paisang sa yam thada bani na ma se sungpi bi roi ko hai nupi me nupa me ga se khara yana da maram na nupa se nupi ani rak thiram me hai bagi nupi mayum na pi roi na hai ba sai amadu su leidana nupa ma ha ma thingna gi ba nupa do sidagi tha khara di hojiki ani subai nupa se ma se sukchang handre ko mogi lam thangna su chang handre una handre phone ga se thugai dana kotana pom ta phawna handre sei ma se ani subagi nupa se na paw ama natra ama taraga ma se ani rak chenjal le ko nupi je sidagi dum luhonge somna kan dei nupa me yum da su hai ko nupi se noi adon da hong har ga di koi nupa som da hongjarage na haibadagi hongre awung awun de dum phajana tambi nupi sigi sida sai mapa sina ne mama su leitrabani na hengwai wa hogani mama mai nupi ahanjigi mong se khangbani na paisa nungsa se mapa si manau pa se khar sinaram bajan ayamba awun pot se loina awun se thamyai gari macha phawo yawi haiba ko yarga matam da washing machine je si khakti ma se yaw da bajani da mai ani subagi nupa sina mangon da hai se matam dai jahi kuni thoi kulum de kakta ngai ri gan hairam magane luhonga ba matung sida jahi jina kaya surongge da kuntra manga suba nupa oiramaba nupi se wakhal yam nungai te ngasai mongonda madi chamna ipang na haujarak pani monda siji ma takpi na ba khopi na ba se kanam ta leite aduna nupa se yam ba jama khali je nupa se thuna jigraba ai khakta ni ko le haudu je ai je lukhra horaba si khakta ne ba mana khali je mana luhong laba matung da ngasai mogi babi mo da khra luna tawi ba mabung atombagi nupi se ma se macha yawde na khaina gre mana mapam daga nong phadok ka dum chasabaje thawai se inu nungai taba thawai wa waina dum tawbirak taba
luhongba kuidingais ma se am nungai taba phawe haidi mapam haibase changthok changjini maidi kanam leibe na tetana da inthi nungai nek tobi da lae haibagi hara hara su taram na opi dabse mayam nungai te corona matamne stage ma se angang ahanba kogi unadone buko si unadringi mamangsta kogi miro matam masa yam nungai taba yamna waba matamse stage mana magi mapangi mi samatang uningba machi ani dei mama da mana paw haijabado kezadana ima isa sam nungai te ichi isa nungai te khote kan haibase khumakpado koisu dumai loi tawra ini na thanda na tiye kaina ira lai ne khumdorpa mana matam sida mama na traga machi se yam uningbado uningbagi dum uning na uba phangde puning se dum sontharaga dum leiba maje ade sida mana yam nungai taba hargadi machi ani se sisina angang macha chen ba ko angang popa matam de mana machi gi mayum se chalaga seba loina tawi imungi thabain khang lo salamni machi gi mayum sida mung leiruni ko sumaina yawana di hona jagi ba duna magi da kanam thek lakpi da basta masu miyoi ba kawbani na thawai do ki matik ti nungai jagi de angang unaramdagi hospital chalamda sida mase operation sida dum doctor sina dum har pajane angang natraga mama di noise dum kitang di chingningai oiga habsta pakhat na mayam sule pakhat na re sida lakte chalam da sida corona matam ga oire mama siga ko koi matai siga la aga sumnagi adum matam dul pa chawga se piramaga chalo ko haramaga dum chalo ko na haramaga pe nan tharam bazan de sesi ma jam kapninge haiba kasagi macha hek apokpa mama mak oramadi ma sumaina tawrise tawri ko na khalman paisa ji yar ni lawroi na haraga piri me paisa ji atai maga mawoi minaiba mayamse mawoi minaiba mayamse gadi yam khena bado ko dagi mawana biga oiringai da ma se saba thakpa yada ba khota ba ka se adum hoi mawoi minaiba dai manem jingna ka chana thakna ba ka se dum pusandana chaka se pisan biekta ma se dumaina cha gi ha ba ko apok mak natraga su pok tai mama se nong mata la aga ma se yengsan bi ki deba ya ikai jabam phawb do somna kandadi ma se pok ta bani haiba sidi utho uba natre do apok pi ni su hairaga tokthorek pa thabak sida ma se ipen jadaba mau mayam leiba simak tabu adum khadi khenai tana mi gi tawrak pa do uraga ma se aduki matik nungai te magi seba se ayama matam da mapuroi bana adum tawe duga magi mapuroi bagi mache se sisina su tawi manembok na su dum tawi de mayamba ko mayamba na lawriba mausing sina su dum ahan bagi dum tawirame ko angang unare masida ko angang unabagi seba se matam du da mi ama khakte na lebiya de hai corona matam ni na ade seba se kanam lakpi de bedagi magi mapuroi bagi mache se sisina tawi gi mase kappe ko o kogi sengna haraga angam unabada phata haudi ko chatpa ko amanga soi leidana nupi singi amanga soi mapan thokpa kotpa loinamak tawbase nupa sigi machi sina loin tawi numit humni leranga ko machi ama muk lae nupa sigi ngaktani machi ama sina amuk tawe mase matam sida waro ba ma pokle ai nungai taba ma po ebang sai machi jingi tadi mining kumadagi mana haiboi haitaba ko phi ningtha subadagi adagi angang se pambi badagi machi singi seba ising honba adagi nga ga pijaba se moina pijau hai ko manem laitana machi jingi duna su thi na tawi ba ngasai gi lakwa matamda nusidrini khangde adagi nga ga se moina pijau hai badagi ko mana khara hena ga pijaba da khoi machi ahan se sigi manem pong thangna ga langaktana soki ba yawi hai dei sumatangi khoi bartin yam hongba bartin se sisina ga ising se hola ga machi gi seba ising maising honba phi su ba se mana loina tawraga magi dana machi se am talak ta bineba sida ma se waraura ga ina ringe de dum kap khre ma je operation se loiraga puthorpa matam se ju ko kanam talak tre mapang gi mini haba kansida numidang ama ko machi ga mama ga se lae sida khoi operation do boy anga una ba se mo pipe leng ba sida khoi gi phata haudi kai karase mase sise uba sida khoi nupa si machi sina yam wana honari ni ko tengdana khotana tawba matam sida ne khoi mama ga machi ga se matin ga sitana yam hangoi be mong tawba nupi se mase mapis oro ta ngai kappe mase mai mong se uba sida mama ga machi ga se la amanga ko chalage ha ga chaikhre masu kenta haidre khalle thamoidadi o aigi he ipuroibagi machi na di aigi ngasai gi phata haudi khudi mak se si se mana di paidana khotana sengdana tawbiri duga
ꯑꯩꯅꯗꯤ ꯅꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯒ ꯅꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏꯕ ꯎꯠꯂꯦꯀꯣꯅ ꯈꯟꯕꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯀꯞꯆꯩꯌꯦꯕ ꯏꯁꯨ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯑꯄꯣꯛꯄꯅꯦꯅ ꯈꯨꯝꯂꯒ ꯀꯣꯟ ꯅꯍꯥꯟꯅ ꯄꯣꯛꯇꯕꯅꯦꯅ ꯈꯪꯍꯜꯂꯝꯃꯁꯨ ꯀꯥꯏꯅ ꯈꯟꯖꯔꯦ ꯑꯉꯥꯡꯁꯦ ꯄꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯆꯠꯅꯕꯤꯗꯗꯤ ꯃꯩꯅꯤꯡ ꯀꯨꯝꯕꯁꯦ ꯃꯄꯥꯝꯗ ꯑꯣꯏꯅ ꯂꯩꯅꯩ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯄꯨꯊꯔꯛꯄꯗ ꯍꯥꯏꯔꯛꯏꯀꯣ ꯃꯃꯥꯁꯤꯅ ꯉꯥ ꯄꯨꯔꯛꯎ ꯆꯦꯡ ꯄꯨꯔꯛꯎꯅ ꯍꯥꯏꯔꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯄꯤꯖꯅꯤꯡꯗꯕꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯇꯝꯁꯤꯗ ꯃꯣꯏ ꯚꯥꯕꯤ ꯑꯃꯃꯨꯛ ꯆꯦꯜꯂꯦ ꯍꯥꯏꯕ ꯉꯁꯥꯏ ꯃꯕꯨꯡ ꯑꯇꯣꯝꯕ ꯈꯥꯏꯅꯈꯤꯕꯗꯣ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯑꯃꯃꯨꯛ ꯆꯦꯜꯂꯛꯄ ꯃꯇꯝꯅꯤ ꯁꯤꯗꯩꯁꯤꯗ ꯃꯔꯛꯇꯗꯤ ꯂꯥꯛꯏ ꯃꯔꯛꯇ ꯂꯩꯔꯒ ꯏꯃꯨꯡꯗ ꯃꯣꯏꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯃꯔꯛꯇ ꯂꯥꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯁꯦ ꯆꯠꯅꯩ ꯍꯥꯏꯌꯦ ꯑꯗ ꯆꯠꯅꯕꯅꯤ ꯃꯥꯁꯨ ꯃꯔꯛꯇꯕꯨꯗꯤ ꯂꯥꯛꯆꯩ ꯅꯨꯄꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯡꯗꯒꯤ ꯉꯥꯗꯒꯤ ꯑꯗꯨꯝ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯦꯕꯥꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯃꯥꯁꯤꯅ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯃꯥꯁꯦ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯕꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯦ ꯑꯗꯩ ꯍꯥꯏꯅꯤꯡꯕ ꯀꯌꯥꯝ ꯍꯥꯏꯕ ꯉꯝꯗꯕ ꯆꯥꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯆꯥꯕ ꯉꯝꯗꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯕ ꯃꯇꯝꯁꯤꯗꯀꯣ ꯃꯣꯏꯒꯤꯗꯤ ꯃꯄꯥꯝꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯊꯤꯟꯕ ꯆꯠꯅꯩ ꯍꯥꯏ ꯊꯤꯟꯕ ꯆꯠꯅꯕꯗ ꯅꯥꯍꯣꯡꯒꯨꯝꯕ ꯑꯗꯒꯤ ꯐꯤꯔꯣꯟ ꯀꯔꯤ ꯀꯔꯥꯁꯦ ꯂꯣꯏꯅ ꯂꯩꯅꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯁꯣꯁꯇꯤꯗ ꯂꯣꯏꯅ ꯍꯥꯞꯅꯩꯗꯅ ꯃꯄꯥꯝꯅ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯈꯣꯡꯖꯤ ꯂꯣꯏꯅ ꯁꯅꯥ ꯅꯨꯡꯂꯥ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯀꯥꯡꯈꯟ ꯃꯆꯥ ꯅꯨꯡꯁꯤꯠ ꯂꯣꯏ ꯍꯥꯞꯄꯤꯗꯅꯀꯣ ꯃꯣꯏꯒꯤꯅ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯕ ꯃꯇꯝꯁꯦ ꯁꯤꯗ ꯍꯥꯞꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯅꯕꯁꯤꯗ ꯄꯩꯁꯥ ꯂꯩꯇꯦ ꯅꯪ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯣ ꯅꯪꯒꯤ ꯀꯩꯅꯣꯗꯩ ꯅꯨꯄꯥꯗꯒꯤ ꯄꯩꯁꯥꯁꯦ ꯂꯩꯔꯒ ꯄꯨꯔꯒ ꯆꯠꯆꯒꯣ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯔꯦꯅ ꯍꯥꯏ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯗꯒꯤ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯧꯋꯦꯀꯣ ꯄꯩꯁꯥꯁꯦ ꯂꯧꯔꯒ ꯃꯥꯁꯦ ꯂꯣꯏꯅ ꯂꯩꯕ ꯌꯥꯕ ꯂꯩꯔꯦ ꯕꯖꯥꯔꯁꯤꯗ ꯑꯗꯩ ꯃꯆꯦ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯆꯦ ꯑꯍꯟꯁꯤꯒ ꯆꯠꯂꯤꯅꯤ ꯃꯃꯥꯁꯤꯒ ꯑꯗꯨꯒ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯁꯤꯗ ꯆꯠꯄꯁꯤꯗꯒꯤ ꯂꯩꯕ ꯌꯥꯕ ꯂꯩꯔꯦ ꯃꯥꯒꯤ ꯄꯩꯁꯥꯅꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯆꯦ ꯌꯥꯏꯗꯒ ꯐꯣꯟ ꯇꯧꯋꯦꯕꯀꯣ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯅ ꯑꯗꯨ ꯍꯥꯏꯔꯒ ꯃꯆꯦ ꯑꯍꯟꯁꯦ ꯀꯩꯝꯇ ꯈꯪꯖꯅꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯃꯥꯁꯦ ꯂꯩꯕ ꯌꯥꯕ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯍꯟꯗꯣꯔꯀꯥꯟꯗ ꯃꯥꯁꯦ ꯃꯌꯨꯝ ꯆꯠꯄꯗ ꯑꯆꯥꯄꯣꯠ ꯈꯔꯗꯤ ꯄꯨꯕ ꯆꯠꯅꯩꯗꯅ ꯅꯍꯥꯟꯒꯩ ꯂꯩꯔꯨꯔꯒ ꯂꯥꯛꯄꯗ ꯃꯥꯅ ꯃꯃꯥꯁꯤꯅ ꯏꯃꯥ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯔꯛꯑꯣ ꯑꯥꯗ ꯄꯨꯕꯒꯤꯅ ꯍꯥꯏꯕ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗꯤ ꯀꯥꯎꯗꯅ ꯑꯗꯩ ꯃꯃꯥꯁꯤꯅ ꯂꯩꯔꯦ ꯑꯆꯥꯄꯣꯠ 20-20ꯗꯣ ꯑꯗꯨ ꯄꯦꯀꯦꯠ ꯑꯃꯈꯛ ꯂꯩꯔꯛꯄꯖꯥꯠꯅꯤꯗ ꯑꯃꯈꯛꯂ ꯑꯅꯤꯈꯛ ꯂꯩꯔꯛꯄꯖꯥꯠꯅꯤ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯁꯤꯕꯨ ꯑꯆꯥꯄꯣꯠꯅꯦꯅ ꯂꯩꯔꯛꯏꯁꯤꯕꯨ ꯀꯅꯥ ꯆꯥꯔ ꯀꯅꯥ ꯌꯦꯡꯉꯨꯗꯣꯏꯅꯣ ꯑꯥꯗ ꯄꯩꯁꯥꯗꯤ ꯄꯤꯍꯧꯗ꯭ꯔꯕ ꯁꯤꯗꯒꯤ ꯃꯆꯦꯒꯤ ꯅꯨꯄꯥꯁꯤꯅ ꯃꯆꯤꯟꯒ ꯊꯤꯗꯅꯀꯣ ꯆꯩꯌꯦ ꯃꯉꯣꯟꯁꯤꯗ ꯄꯪꯆꯩ ꯏꯁꯧꯒ ꯄꯪꯂꯥꯡ ꯂꯥꯡꯕꯤ ꯑꯗꯒꯤ ꯈꯤꯇꯪ ꯃꯥꯅꯁꯨ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯏꯕꯅꯤ ꯅꯨꯃꯤꯠ 40 days ꯈꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤꯕꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯈꯤꯇꯪ ꯍꯥꯏꯔꯨꯕꯖꯥꯠꯅꯤꯗ ꯆꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯔꯦ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯕꯩꯅꯤꯀꯣ ꯏꯇꯩꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦꯅ ꯈꯜꯂ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯪꯖꯜꯂꯦ ꯃꯌꯨꯝ ꯌꯧꯕꯗꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅꯀꯣ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯃꯣꯏꯁꯦ ꯃꯅꯦꯝꯗꯒꯤ ꯑꯗꯒꯤ ꯃꯆꯦꯒꯤ ꯅꯨꯄꯥꯁꯦ ꯀꯩ ꯊꯣꯛꯀꯦ ꯈꯪꯗꯦ ꯃꯣꯏꯗꯤ ꯇꯥꯗ ꯀꯧꯅꯔꯝꯅꯤ ꯃꯣꯏꯒꯥꯁꯦ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯄꯤꯖꯔ ꯍꯜꯍꯟꯈ꯭ꯔꯦ ꯃꯧ ꯃꯁꯦꯟꯁꯤꯡꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯗꯕ ꯌꯥꯎꯋꯤꯗꯅ ꯑꯗꯩ ꯍꯥꯏꯅꯩ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯅꯥꯝꯇꯁꯨ ꯂꯥꯛꯄꯤꯗꯕꯁꯨ ꯃꯃꯥ ꯐꯥꯎ ꯂꯥꯛꯄꯤꯗꯕꯅꯤ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯅꯤ ꯃꯣꯏꯗꯤ ꯎꯁꯤꯠꯇꯕꯗꯣ ꯃꯉꯣꯟꯗ ꯑꯗꯩ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯈꯥꯡꯉꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯇꯨꯃꯤꯟ ꯇꯧꯏ ꯃꯧ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯖꯗꯕꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯑꯗꯨꯝ ꯊꯕꯛꯇꯤ ꯇꯧꯔꯒꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅꯤꯡꯕꯗ ꯀꯅꯥꯝ ꯂꯩꯇꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯏꯕꯨꯡ ꯂꯩ ꯏꯄ꯭ꯋꯥ ꯂꯩ ꯏꯃꯥ ꯏꯄꯥꯅ ꯃꯌꯥꯝ ꯌꯦꯡꯉꯛꯏ ꯅꯪꯒꯤꯗꯤ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯁꯤꯅꯗꯦꯗꯅꯀꯣ ꯃꯣꯏꯒꯤ ꯃꯧ ꯃꯁꯦꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦ ꯂꯩꯗꯅ ꯃꯆꯦꯁꯤꯡꯗ ꯏꯟꯁꯤꯟꯗꯅ ꯇꯝꯁꯟꯗꯅ ꯌꯥꯝ ꯇꯧꯋꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯒꯀꯣ ꯃꯥ ꯌꯥꯝ ꯋꯥꯅ ꯊꯕꯛꯁꯦ ꯇꯧꯋꯦꯕ ꯃꯅꯦꯝꯅꯗꯤ ꯑꯗꯨꯝ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯊꯕꯛꯁꯦ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯡꯕ ꯑꯗꯨꯕꯨ ꯃꯅꯦꯝꯅꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯤꯒꯤꯗꯗꯤ ꯃꯥꯁꯨ ꯃꯆꯦꯒꯤꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯉꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯉꯥꯡ ꯆꯦꯜꯂꯛꯄꯁꯤ ꯍꯩꯇꯕ ꯑꯃ ꯐꯥꯎꯕꯗꯣꯀꯣ ꯇꯥꯛꯄꯤꯅꯕ ꯀꯌꯥ ꯂꯩꯇꯔꯦ ꯃꯈꯨꯠꯀꯥꯁꯦ ꯂꯣꯏ ꯇꯠꯄ ꯐꯤꯁꯦ ꯁꯨꯅꯕ ꯍꯣꯠꯅꯕꯁꯤꯗ ꯉꯁꯥꯏ ꯂꯨꯍꯣꯡꯕꯁꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯣ ꯍꯥꯞꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯃꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯠꯄꯁꯤꯗꯀꯣ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤꯅ ꯃꯟꯗꯣꯝꯆꯥ ꯇꯥꯔꯦ ꯁꯤꯁꯤꯅ ꯅꯪꯅ ꯈꯨꯠꯇꯣ ꯀꯩꯗꯧꯔꯦ ꯈꯣꯠꯂꯦ ꯐꯤ ꯁꯨꯕꯩꯅꯤ ꯈꯣꯠꯄꯩꯅꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯑꯃ ꯂꯩꯔꯒ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏ ꯃꯥꯏ ꯂꯨꯍꯣꯡꯕꯗꯤ ꯍꯥꯞꯇꯕ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤꯗꯀꯣ ꯑꯗꯩ ꯃꯥꯅ ꯂꯧꯁꯜꯂꯦ ꯃꯥꯁꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯄꯤꯕꯤꯔꯛꯄꯁꯤꯗ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯗꯤ ꯍꯥꯏ ꯃꯤꯅ ꯂꯩꯕꯤꯔꯛꯏꯗꯣ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯈꯣ ꯈꯣꯠꯈꯣꯅ ꯍꯥꯏ ꯃꯥ ꯄꯤꯅꯕ ꯇꯧꯕꯁꯤꯗ ꯌꯥꯗꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯈꯣꯠꯅꯧꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥꯒꯤ
ꯃꯆꯥꯁꯦ ꯂꯨꯍꯣꯡꯕꯗ ꯃꯥꯒꯤꯅ ꯑꯩꯈꯣꯏ ꯃꯅꯥꯎꯅꯨꯄꯤ ꯇꯥꯔꯦꯅ ꯃꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯕꯨꯗꯤ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯃꯀꯨꯕꯣꯛꯁꯦ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯤꯁꯤꯅ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯁꯨꯔꯛꯄ ꯀꯥꯟꯁꯤꯗ ꯃꯀꯨꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯀꯨꯕꯣꯛꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯦ ꯍꯥꯏ ꯅꯪꯅ ꯂꯩꯔꯛꯏꯁꯦ ꯏꯆꯥꯁꯤꯗꯅꯦ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯦꯗꯅ ꯏꯁꯨꯒꯨꯝꯕꯅꯤ ꯅꯪꯁꯦ ꯑꯗꯨꯅꯅꯦ ꯅꯪꯗꯤ ꯄꯪꯉꯤ ꯈꯣꯠꯂꯤꯀꯣꯅ ꯍꯥꯏꯔꯒ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯃꯥꯁꯦ ꯌꯥꯝ ꯂꯨꯅꯗꯤ ꯇꯧꯖꯕ ꯏꯃꯨꯡꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯄꯨꯕꯤꯔꯝꯕ ꯃꯀꯨꯕꯣꯛꯁꯦ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯃꯀꯨꯕꯣꯛꯅ ꯈꯨꯗꯤꯡꯃꯛ ꯑꯐꯕꯇ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯔꯝꯃꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯑꯃ ꯃꯤꯔꯣꯜꯂꯦꯕ ꯃꯆꯥ ꯑꯍꯥꯟꯕꯒꯤꯁꯤꯅ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯁꯦ ꯑꯅꯤꯁꯨꯕꯒꯤ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏ ꯐꯥꯎꯕꯁꯦ ꯃꯅꯦꯝꯄꯣꯛꯅ ꯁꯦꯕꯥ ꯂꯣꯏꯅ ꯇꯧꯕꯤ ꯃꯌꯨꯝꯒꯤ ꯃꯆꯦ ꯑꯗꯒꯤ ꯃꯃꯥꯁꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯀꯣ ꯃꯅꯦꯝꯁꯤꯅ ꯑꯉꯝꯕ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯈꯣꯠꯄ ꯑꯍꯥꯟꯕꯗ 마ꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯃꯌꯥꯝ ꯇꯧꯒꯤ ꯍꯥꯏ ꯑꯉꯥꯡ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗꯗꯤ 마ꯁꯦ ꯀꯩꯝꯇ ꯑꯗꯨꯝ ꯈꯔꯗꯤ ꯃꯈꯩꯗꯤ ꯐꯒꯤ ꯍꯥꯏꯕꯀꯣ ꯃꯅꯦꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯔꯒ 마ꯁꯦ ꯍꯤꯡꯖꯔꯛꯏ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯅꯤꯅ ꯃꯥꯅ ꯉꯁꯥꯏ ꯈꯤꯇꯪꯗꯤ ꯈꯟꯕꯗꯣ ꯃꯤꯒꯤ ꯃꯥꯡꯗ ꯃꯧ ꯃꯁꯦꯟ ꯏꯀꯥꯏꯖꯕꯅꯤꯅ ꯅꯨꯡꯁꯤꯅꯗꯕꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯕ ꯇꯥꯏꯌꯦ ꯃꯥꯅ ꯃꯌꯨꯝꯒꯤ ꯃꯆꯦ ꯑꯍꯜꯁꯦ ꯑꯁꯤꯗꯩꯁꯤꯗ ꯃꯥꯗꯤ ꯃꯥꯏ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯐꯣꯟ ꯇꯧꯕ ꯏꯆꯦ ꯅꯪꯗꯣ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯃꯇꯝ ꯌꯧꯔꯦ ꯃꯃꯥꯡꯗꯁꯨ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯀꯥꯏꯈꯤꯕꯖꯥꯠꯅꯤꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯨꯔꯥ ꯊꯥ ꯁꯨꯗ꯭ꯔꯤꯉꯩꯗ ꯊꯥ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯑꯉꯥꯡꯁꯦ ꯄꯣꯛꯍꯧꯅꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯅꯪ ꯑꯩꯁꯤꯗ ꯑꯝꯇ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏꯖꯔꯦꯀꯣ ꯃꯆꯦꯁꯤꯅ ꯍꯣꯏ ꯑꯗꯣ ꯑꯩ ꯆꯥꯅ ꯊꯛꯅꯕꯀꯣ ꯏꯃꯨꯡꯁꯤꯒꯤ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯏꯃꯨꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯏꯅꯤ ꯄꯤꯔꯝꯗꯣꯏꯅꯤ ꯁꯤꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯑꯩ ꯄꯤꯔꯒꯦ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒꯦ ꯃꯥꯅ ꯂꯣꯏ ꯄꯨꯊꯣꯛꯂꯦ ꯐꯤꯔꯣꯟ ꯐꯥꯎꯕ ꯍꯦꯛ ꯊꯣꯜꯂꯦꯕ ꯑꯁ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯥꯡꯗ ꯈꯤꯇꯪꯕꯨ ꯂꯥꯛꯄꯤꯔꯗꯤꯅ ꯃꯥꯁꯨ ꯈꯟꯖꯈꯤꯕꯗꯣ ꯃꯥꯅ ꯂꯣꯏ ꯂꯩꯔꯒꯀꯣ ꯃꯇꯩꯁꯤꯗ ꯄꯤꯒꯔꯦ ꯁꯤꯗꯒꯤ ꯃꯥꯁꯦ ꯄꯨꯈꯠꯂꯦꯕꯀꯣ ꯄꯨꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯧ ꯃꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯊꯣꯛꯑꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯇꯩꯃꯁꯤꯡꯒꯤ ꯃꯆꯥꯀꯣ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯡ ꯊꯣꯛꯑꯦ ꯁꯤꯁꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯎꯔꯦ ꯃꯣꯏ ꯁꯦꯕꯥꯔꯤꯁꯦ ꯑꯅꯤ ꯆꯠꯂꯦ ꯁꯤꯗꯩꯁꯤꯅ ꯑꯃꯈꯛꯅ ꯋꯥꯅꯦꯅ ꯃꯇꯝꯁꯦ ꯂꯥꯟ ꯌꯥꯝꯅ ꯇꯧꯕ ꯃꯇꯝꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯦ 3ꯁꯦ ꯁꯤꯁꯦ ꯃꯇꯝꯅꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯆꯠꯂꯦ ꯃꯥꯒꯤ ꯑꯉꯥꯡ ꯎꯅꯗꯣꯏꯁꯤꯅ ꯃꯦꯒꯤ ꯗꯦꯠꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯍꯥꯏꯗꯣꯛꯆꯔꯛꯑꯔꯣꯏꯒꯦꯀꯣ ꯁꯤꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯎꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇꯅꯦꯕ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯆꯔꯥꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡꯒ ꯎꯅꯁꯟꯕꯒꯤ ꯃꯇꯧ ꯑꯣꯏꯕ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯀꯧꯕ ꯆꯠꯄꯖꯥꯠꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏꯔꯒ ꯃꯆꯦꯁꯦ ꯀꯧꯕ ꯆꯠꯄꯤꯌꯨ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃ ꯌꯥꯎꯕꯁꯦ ꯁꯤꯁꯤꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯒꯤ ꯃꯥꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯖꯩ ꯑꯗ ꯆꯩꯔꯛꯄꯖꯥꯠꯅꯤꯗ ꯅꯔꯁ ꯑꯝꯇ ꯂꯩꯇꯦꯅꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡ ꯄꯣꯛꯑꯝꯗꯥꯏꯒꯤ ꯌꯦꯛꯄ ꯅꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯈꯔ ꯈꯥꯡꯉꯨ ꯌꯥꯗ꯭ꯔꯥ ꯈꯣꯠꯂꯨ ꯌꯥꯗ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯝ ꯏꯊꯠ ꯇꯠꯇꯅ ꯇꯥꯕ ꯄꯣꯠꯅꯦꯕ ꯇꯧꯕꯕꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯅ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯃꯌꯥꯝꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯏ ꯌꯥꯝꯅ ꯌꯥꯝꯃꯟꯕꯒꯤ ꯃꯣꯏꯁꯨ ꯋꯥꯕꯒꯤꯗꯤ ꯑꯣꯏꯔꯝꯅꯦꯕ ꯌꯥꯝꯈ꯭ꯔꯦ ꯌꯥꯝꯕꯩꯅ ꯃꯣꯏꯁꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯇꯥꯟꯖꯥ ꯑꯣꯏꯕꯒꯤ ꯍꯥꯏꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯅꯥꯔꯒꯗꯤ ꯌꯦꯛꯑꯣ ꯑꯗꯨꯝ ꯄꯣꯛꯇꯧ ꯂꯩꯔꯕꯅꯤ ꯇꯥꯟꯖꯥ ꯈꯪꯅꯕꯨꯗꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯅꯦꯕ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯥꯕꯅꯤꯅ ꯄꯪꯄꯥꯗ ꯄꯥꯈꯠꯆꯕꯗꯣ ꯁꯤꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯏꯃꯥꯝꯆꯥ ꯆꯩꯔꯛꯑꯦ ꯅꯔꯁꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯏꯔꯥꯡ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯆꯔꯥꯡꯅꯕ ꯃꯇꯝꯁꯤ ꯑꯣꯏꯕꯁꯤꯗ ꯃꯥꯅ ꯃꯆꯦꯁꯤꯗ ꯍꯥꯏ ꯏꯆꯦ ꯅꯪ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ ꯑꯉꯥꯡꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯩꯔꯛꯑꯦ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯍꯩꯇꯕꯩ ꯑꯣꯏꯔꯝꯅꯤ ꯅꯪ ꯑꯩ ꯁꯦꯕꯥꯒꯤꯗꯃꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯆꯦꯁꯤꯅ ꯂꯥꯎꯕꯣ ꯈꯣꯡꯕꯣ ꯇꯧꯔ ꯃꯥꯗꯤ ꯈꯣꯏꯅ ꯀꯞꯈ꯭ꯔꯖꯥꯠꯅꯤꯗꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯅ ꯊꯛꯀꯤ ꯍꯟꯗ ꯇꯧꯊꯣꯛ ꯃꯥꯁꯦ ꯀꯔꯤꯅꯣ ꯏꯕꯣꯅ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯩ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯧ ꯃꯁꯦꯟꯒ ꯑꯣꯏꯔꯒ ꯃꯥꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯀꯣ ꯇꯁꯦꯡꯅ ꯑꯁ ꯃꯆꯤꯟ ꯃꯅꯥꯎꯁꯤꯕꯣꯅ ꯍꯥꯏꯒꯤꯗ꯭ꯔꯥ ꯈꯜ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯈꯥꯡꯖꯜ ꯂꯩꯔꯦ ꯁꯥꯎꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦꯀꯣ ꯃꯥꯏ ꯁꯦꯕꯥ ꯂꯥꯛꯄ ꯃꯆꯦ ꯑꯍꯟꯁꯦ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯁꯦꯕꯥ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯇꯧꯕ ꯍꯥꯏꯔꯁꯨ ꯉꯝꯗꯕ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟꯅꯤꯅ ꯆꯦꯞꯄ ꯈꯣꯠꯄꯁꯦ ꯉꯝꯗꯗꯅ ꯃꯥꯁꯦ ꯐꯃꯨꯡꯁꯦ ꯑꯗꯨꯝ ꯂꯣꯡꯉꯒ ꯍꯤꯞꯄꯒꯤ ꯃꯥꯁꯦ ꯍꯨꯃꯥꯡ ꯊꯣꯛꯂꯕꯖꯥꯠꯅꯤ ꯍꯨꯃꯥꯡ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟꯁꯦ ꯍꯨꯃꯥꯡꯅ ꯆꯣꯠꯁꯟꯕꯒꯤ ꯐꯨꯒꯤ ꯃꯆꯥ ꯊꯣꯛꯑꯦ ꯃꯆꯥꯅꯨꯄꯤꯁꯦ ꯀꯞꯄꯦ ꯍꯥꯏꯕꯀꯣ ꯏꯃꯥꯝꯆꯥ ꯅꯪ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯤꯕꯨ ꯅꯪ ꯅꯔꯥꯏꯕꯛꯁꯤꯕꯨ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯑꯣꯏꯅ ꯀꯞꯈꯠꯂꯕꯁꯦ ꯐꯨꯒ꯭ꯔꯤꯒ ꯆꯕꯥꯛ ꯊꯣꯛꯂꯛꯄꯗꯨꯗꯗꯤ
ꯌꯦꯡꯕꯗꯣ ꯉꯝꯗ꯭ꯔꯕꯖꯥꯠꯅꯤꯗ ꯃꯥꯗꯤ ꯄꯥꯎꯗꯔꯒ ꯆꯥꯏꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯍꯥꯏ ꯃꯥꯁꯨ ꯑꯗꯨꯝ ꯃꯃꯤꯇꯩ ꯃꯄꯤ ꯇꯥꯕ ꯅꯠꯇꯅ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯃꯣꯏꯗꯤ ꯃꯩꯅꯤꯡꯒꯨꯝꯕꯁꯦ ꯃꯄꯥꯝꯗ ꯀꯨꯝꯅꯕꯅꯤꯅ ꯃꯄꯥꯝꯂꯣꯝꯗ ꯄꯨꯊꯔꯦ ꯄꯨꯊꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯆꯍꯤ 2 ꯁꯨꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯍꯥꯟꯕꯩ ꯑꯉꯥꯡ ꯆꯍꯤ 2 ꯁꯨꯕ ꯀꯥꯟꯁꯤꯗ ꯇꯨꯝꯍꯜꯂ ꯊꯝꯃꯝꯕꯖꯥꯠꯅꯤꯗ ꯇꯨꯝꯍꯜꯂ ꯊꯝꯃꯝꯕꯁꯤꯗ ꯑꯉꯥꯡꯁꯦ ꯀꯥꯡꯅꯁꯨ ꯆꯤꯛꯄ ꯀꯣ ꯊꯋꯥꯏ ꯃꯋꯥꯏ ꯌꯦꯡꯕꯤꯗ꯭ꯔꯕꯖꯥꯠꯅꯤꯗ ꯀꯨꯆꯨꯒ ꯉꯧꯕꯅꯦ ꯀꯥꯡ ꯆꯤꯛꯄ ꯑꯗꯩ ꯏꯃꯝ ꯃꯝꯕ ꯀꯥꯒ ꯑꯣꯏꯔꯝꯕꯁꯤꯗ ꯑꯉꯥꯡꯁꯦ ꯀꯥꯡꯈꯟꯁꯨ ꯊꯥꯕꯤꯔꯝꯗꯦ ꯌꯥꯆꯪꯕꯒꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯞꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯃꯆꯥ ꯀꯞꯄꯦꯅ ꯃꯆꯥꯁꯨ ꯃꯄꯥꯝꯗ ꯊꯝꯃꯝꯕ ꯇꯥꯔꯦꯀꯣ ꯉꯁꯥꯏ ꯍꯣꯠꯅꯕꯤꯅꯕ ꯁꯦꯟꯅꯕꯤꯅꯕꯗꯣ ꯑꯗꯨꯗꯨꯒꯤ ꯀꯞꯄ ꯀꯥꯟꯁꯤꯗ ꯃꯥꯅꯅꯦ ꯑꯉꯥꯡꯁꯤꯕꯨ ꯀꯥꯡꯁꯨ ꯆꯤꯛꯑꯦꯅꯦ ꯈꯣꯠꯂꯦꯅꯦ ꯍꯥꯏꯔꯨꯕꯗꯩ ꯃꯆꯦꯁꯤꯅ ꯁꯥꯎꯅꯤꯡ ꯂꯩꯕꯒꯤ ꯃꯉꯣꯟꯗ ꯍꯦꯛꯇ ꯂꯥꯎꯊꯔꯛꯇꯅ ꯈꯦꯛꯊꯔꯛꯇꯅ ꯉꯥꯡꯉꯛꯑꯦ ꯅꯪꯅ ꯆꯒꯠ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯈꯣꯡꯒꯨꯟ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯠꯅꯔꯣꯏ ꯈꯣꯡꯒꯨꯟ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯥꯁꯦ ꯉꯥꯡꯉꯛꯑꯦꯕꯀꯣ ꯃꯌꯥꯝꯅꯒ ꯆꯦꯟꯁꯤꯟꯅꯔꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅ ꯃꯥꯁꯦ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯗꯒꯤ ꯃꯆꯦ ꯑꯍꯟꯁꯦ ꯑꯃꯨꯛ ꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯥꯁꯦ ꯅꯥꯔꯦ ꯃꯥꯒꯤ ꯁꯦꯕꯥ ꯍꯣꯠꯅꯕꯗ ꯑꯩ ꯉꯝꯗꯔꯦ ꯈꯣꯠꯇꯦ ꯃꯆꯦ ꯌꯥꯏꯁꯤꯗ ꯑꯃꯨꯛ ꯇꯝꯁꯜꯂꯦ ꯃꯆꯦ ꯌꯥꯏꯁꯤꯒ ꯃꯇꯩꯁꯤꯒ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯩꯕꯤꯔꯦ ꯃꯉꯣꯟꯗ ꯃꯇꯝꯗꯨꯗꯀꯣ ꯃꯣꯏ ꯚꯥꯕꯤ ꯂꯨꯍꯣꯡꯗꯕ ꯑꯃ ꯂꯩꯗꯅꯀꯣ ꯉꯁꯥꯏ ꯀꯣꯟꯅ ꯆꯦꯜꯂꯛꯄ ꯂꯨꯍꯣꯡꯗꯕꯁꯦ ꯃꯥꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩ ꯍꯥꯏ ꯃꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯕ ꯖꯥꯠꯅꯤꯗꯀꯣ ꯃꯕꯨꯡ ꯑꯇꯣꯝꯕꯁꯤꯅꯗꯤ ꯃꯃꯥꯅꯒ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯕꯁꯦ ꯃꯕꯨꯡ ꯑꯇꯣꯝꯕꯁꯤ나 ꯍꯥꯏꯔꯦ ꯌꯥꯔꯦ ꯅꯣꯏꯁꯨ ꯅꯧꯔꯤꯉꯩꯁꯤꯗ ꯄꯉꯥꯡꯇ ꯉꯥꯡꯉꯦ ꯌꯥꯔꯦ ꯇꯣꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯇꯣꯛꯅꯈ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ ꯍꯥꯏꯅ ꯅꯧꯔꯤ ꯑꯗꯨꯝ ꯀꯞꯈꯤ ꯃꯥꯁꯦ ꯋꯥꯟꯊꯕꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯩ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯁꯪꯒꯣꯝꯅ ꯉꯥꯛꯇ ꯌꯣꯛꯈꯤꯕ ꯃꯥꯁꯦ ꯌꯥꯝ ꯋꯥꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤꯅ ꯁꯪꯒꯣꯝꯅꯒ ꯌꯣꯛꯈꯤꯕꯅꯤ ꯃꯁꯥꯗ ꯈꯧꯒꯪꯅꯕ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯐꯥꯎꯋꯦ ꯁꯨꯃꯥꯏꯅ ꯋꯥꯅ ꯂꯦꯟꯗꯅ ꯈꯣꯠꯇꯅ ꯍꯤꯡꯉꯛꯑꯒ ꯃꯥꯁꯦ ꯈꯔ ꯂꯩꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯅꯥꯅꯣꯗꯤ ꯈꯪꯗꯕꯀꯣ ꯃꯃꯥꯡꯗꯁꯨ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯈꯤꯕ ꯃꯉꯣꯟꯗ ꯈꯪꯅꯁꯦ ꯈꯣꯠꯅꯁꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯁꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯆꯦ ꯌꯥꯏꯒꯤ ꯅꯨꯄꯥꯁꯤꯅꯦ ꯃꯥꯅ ꯈꯔꯗꯤ ꯆꯤꯡꯅꯕ ꯃꯦꯁꯦꯖ ꯈꯨꯊꯥ ꯂꯛꯊꯥꯁꯦ ꯃꯥꯁꯦ ꯃꯥꯟꯗꯤ ꯍꯥꯏꯔꯒ ꯌꯨꯝ ꯀꯥꯏꯅꯔꯅꯦꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯜꯂ ꯊꯝꯈꯤꯕ ꯑꯗꯩ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯐꯥꯎ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯪꯈ꯭ꯔꯦ ꯑꯗꯩ ꯃꯦꯁꯦꯖ ꯊꯥꯒꯠꯂꯛꯏꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯀꯟꯅ ꯊꯤꯒꯠꯂꯦ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯝ ꯈꯨꯝꯃꯦꯀꯣ ꯃꯥꯁꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯇꯥꯛꯑꯒ ꯇꯧꯔꯒ ꯅꯝꯕꯔꯁꯦ ꯊꯤꯒꯠꯄ ꯀꯥꯟꯁꯤꯗ ꯀꯅꯥꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯇꯩ ꯌꯥꯏꯃꯁꯦ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯆꯦ ꯌꯥꯏꯁꯤꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯈꯣꯠꯂꯛꯏ ꯀꯩꯅꯣꯁꯦ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯇꯥꯗꯁꯦꯀꯣ ꯇꯥꯗ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯇꯥꯗ ꯍꯥꯏꯅ ꯀꯧꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯗꯁꯦ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯆꯦ ꯌꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯍꯦꯛ ꯑꯣꯏꯔꯝꯕꯗ ꯅꯣꯏꯗ ꯈꯣꯏꯔꯝꯍꯟꯒꯦꯀꯣ ꯊꯤꯒꯠꯀꯗꯕꯅꯤ ꯈꯣꯠꯇ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯃꯃꯥꯏꯗ ꯈꯨꯄꯥꯡ ꯊꯥꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤꯅ ꯃꯆꯦ ꯌꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯃꯆꯦ ꯌꯥꯏꯁꯤꯅꯀꯣ ꯃꯅꯥꯎꯅꯨꯄꯤꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯍꯪꯉꯦ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯅꯣ ꯈꯣꯠꯂꯦ ꯃꯥꯁꯨ ꯃꯆꯦ ꯑꯄꯣꯛꯄꯅꯤ ꯈꯜꯂꯒ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯁꯤꯗ ꯂꯣꯏꯅ ꯈꯪꯉꯒ ꯊꯤꯒꯠꯅꯔꯀꯥꯟꯁꯦ ꯁꯤꯗꯩꯁꯤꯗꯀꯣ ꯊꯤꯒꯠꯅꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯃꯇꯩ ꯌꯥꯏꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯅꯨꯄꯤꯒꯁꯦ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯔꯝꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯦ ꯑꯃꯈꯛ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯅꯨꯄꯤ ꯈꯔ ꯂꯣꯏꯅꯕꯖꯥꯠꯅꯤꯗ ꯁꯤꯗꯩꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯄꯣꯛꯃꯤꯟꯅꯗꯕ ꯅꯨꯄꯤꯁꯦ ꯃꯥꯁꯤꯗ ꯑꯣꯏꯅ ꯕꯗꯅꯥꯝꯁꯦ ꯂꯣꯏ ꯄꯤꯁꯜꯂꯛꯑꯕ ꯃꯇꯩ ꯌꯥꯏꯃꯁꯦ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯆꯩ ꯆꯥꯗꯅ ꯂꯩꯔꯕꯅꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯇꯁꯦꯡꯅ ꯆꯠꯄꯅꯤ ꯅꯨꯄꯥ ꯅꯍꯥꯒ ꯉꯥꯏꯇꯦ ꯎꯅꯕꯒꯤ ꯃꯕꯨꯡꯁꯤꯅꯁꯨ ꯐꯨꯗꯅꯗ ꯂꯩꯔꯕꯅꯤ ꯈꯣꯠꯂꯕꯅꯤ ꯃꯥꯅ ꯃꯇꯩꯁꯤꯗ ꯕꯗꯅꯥꯝ ꯄꯤꯔꯤꯅꯤ ꯈꯣꯠꯂꯤꯅꯤꯅ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯣꯛ ꯉꯥꯎꯔꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯍꯦꯛ ꯆꯤꯡꯅꯕ ꯉꯝꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯆꯦꯁꯤꯡꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯍꯥꯏ ꯃꯆꯤꯟ ꯃꯅꯥꯎꯅꯤꯅ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯏꯁꯤꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯆꯦꯁꯦ ꯑꯃꯠꯇ ꯅꯠꯇ꯭ꯔꯦꯀꯣ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯁꯜꯁꯦ ꯃꯆꯦ ꯑꯅꯤꯃꯛꯅꯒ ꯄꯤꯁꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯈꯠꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯔꯦ ꯁꯦꯜꯁꯦ ꯄꯩꯁꯥ ꯑꯆꯪ ꯑꯊꯣꯛꯀꯁꯦ ꯊꯧꯒꯠꯅꯔꯦꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯤ ꯑꯆꯪ ꯑꯊꯣꯛ ꯄꯩꯁꯥꯁꯦ ꯊꯧꯅꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯀꯣ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥꯅ ꯑꯩꯅ ꯇꯧꯕꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯍꯥꯏ ꯍꯦꯟꯁꯨ ꯌꯥꯝ ꯍꯦꯟꯈꯤꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯄꯩꯁꯥꯁꯦ ꯑꯗꯨ ꯃꯃꯥꯁꯤꯅꯒ ꯍꯥꯏꯔꯦ ꯉꯁꯥꯏ ꯄꯣꯛꯇꯕ ꯃꯃꯥꯁꯤꯅ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯀꯣ ꯈꯣꯠꯇꯣꯛꯀꯣ ꯑꯆꯪ ꯑꯊꯣꯛꯇꯣ ꯍꯥꯏꯅꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯄꯩꯁꯥ ꯑꯆꯪ ꯑꯊꯣꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤꯅ ꯌꯥꯝ ꯍꯦꯜꯂꯤ ꯈꯣꯠꯂꯤ ꯉꯥꯡꯅꯗꯅ ꯈꯣꯠꯇꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯃꯕꯨꯡ ꯑꯅꯤꯁꯤꯗ ꯍꯪꯉꯦꯕ ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯟꯅꯨꯄꯤꯀꯣ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯔꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯂꯩ ꯀꯔꯤ ꯕꯗꯅꯥꯝ ꯂꯩ ꯏꯆꯦ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯈꯣꯠꯂꯛꯏꯁꯦ ꯃꯕꯨꯡ ꯑꯅꯤꯁꯤꯅꯀꯣ ꯃꯥ ꯀꯔꯤꯝꯇ ꯂꯩꯈꯤꯗꯕꯅꯤ ꯈꯣꯠꯇꯕꯅꯤ ꯍꯥꯏꯕꯤꯔꯗꯤ ꯐꯕ ꯃꯥꯟꯅꯔꯨꯅꯨꯗ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈ꯭ꯔꯕ ꯁꯤꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠꯅꯤꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯆꯤꯡꯅꯕꯁꯦ ꯍꯧꯔꯦ
ꯅꯨꯄꯤꯁꯤꯁꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯒꯨꯂꯤ ꯆꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯦ ꯃꯥꯁꯦ ꯂꯩꯕꯗꯩ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯕ ꯃꯇꯝꯁꯤꯗꯀꯣ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯈꯔ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯌꯨꯝ ꯄꯥꯜꯂ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂ ꯂꯩꯔ ꯀꯥꯟꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯑꯃ ꯀꯣꯏꯔꯕꯖꯥꯠꯅꯤ ꯀꯣꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯀꯣꯏꯒꯦꯗ ꯃꯥꯏ ꯃꯃꯥꯟꯅꯕꯗꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯣꯅ ꯍꯥꯏꯕ ꯃꯃꯥꯟꯅꯕꯁꯤꯅꯗꯤ ꯅꯝꯕꯔꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏ ꯄꯤꯅꯤꯡꯗ ꯄꯤꯔꯕꯖꯥꯠꯅꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯄꯤꯌꯨ ꯒꯤꯔꯤ ꯇꯛꯄꯩ ꯄꯤꯈꯤꯕꯖꯥꯠꯅꯤ ꯄꯤꯈꯤꯕꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯀꯣꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯁꯨ ꯃꯨꯁꯂꯤꯝꯅꯤꯀꯣ ꯀꯣꯏꯅꯔꯒ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯀꯣ ꯃꯆꯥꯒꯗꯤ ꯑꯗꯨꯝ ꯆꯥꯎꯔꯕ ꯑꯃ ꯀꯣꯏꯕ ꯍꯧꯔꯛꯄꯗꯩ ꯅꯨꯄꯥꯁꯦ ꯑꯌꯨꯛꯇꯒꯤ ꯑꯣꯐꯤꯁ ꯆꯠꯈꯤꯕꯗ ꯅꯨꯃꯤꯗꯥꯡꯁꯦ ꯍꯜꯂꯛꯑꯦ ꯍꯥꯏꯌꯦ ꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯟ ꯇꯥꯏꯃꯤꯡ ꯍꯥꯡꯕ ꯇꯥꯏꯃꯤꯡꯁꯦ ꯐꯣꯟ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯕꯖꯥꯠꯅꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯅꯍꯥꯟꯈꯩꯗꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯀꯣ ꯃꯥꯒꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯐꯝꯁꯦ ꯃꯄꯥꯝꯁꯨ ꯂꯩꯇꯦ ꯃꯧꯁꯤꯡꯅꯁꯨ ꯑꯗꯨꯝ ꯎꯁꯤꯠꯅꯗꯕ ꯊꯧꯑꯣꯏꯅꯗꯕ ꯇꯧꯕꯅꯤ ꯃꯥꯁꯨ ꯍꯦꯛ ꯃꯥꯅ ꯆꯪꯁꯜꯂ ꯀꯧꯕꯗꯣ ꯏꯀꯥꯏꯖꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯁꯦ ꯂꯥꯛꯑꯒ ꯑꯋꯥ ꯅꯨꯡꯉꯥꯏꯒꯁꯦ ꯇꯝꯖꯕꯀꯣ ꯄꯥꯎꯍꯦꯛ ꯇꯝꯖꯕ ꯇꯝꯐꯝ ꯂꯩꯇꯦ ꯅꯨꯄꯥꯁꯤꯅ ꯏꯁꯧꯁꯦ ꯄꯛꯂꯥꯡꯗ ꯂꯥꯡꯉꯕ ꯑꯩ ꯁꯨꯇꯤ ꯅꯨꯃꯤꯠꯀꯥꯁꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯕꯁꯦ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯣꯐꯤꯁꯇ ꯂꯩꯈꯤꯕꯅ ꯐꯩ ꯀꯥꯏꯅ ꯇꯧꯋꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯈꯜꯂꯦ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯖꯥꯠꯅꯣꯅ ꯉꯁꯥꯏ ꯄꯥꯎ ꯇꯝꯁꯜꯂꯦ ꯈꯣꯠꯆꯜꯂꯦꯗꯤ ꯃꯥꯅ ꯑꯔꯥꯟꯕ ꯇꯧꯔꯨꯗꯕꯅꯤꯅ ꯑꯗꯨ ꯌꯧꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯈꯪꯗꯕ ꯐꯣꯟꯒꯥꯁꯤꯅ ꯄꯣꯠ ꯑꯃ ꯇꯞꯀꯦ ꯀꯥꯏꯅ ꯇꯧꯔꯨꯕꯁꯤꯅꯀꯣ ꯃꯆꯥꯅꯒ ꯇꯧꯔꯨꯕꯁꯦ ꯆꯩꯊꯠꯂꯛꯄꯤ ꯂꯥꯎꯊꯠꯂꯛꯄꯤ ꯁꯥꯎꯔꯛꯄꯤ ꯇꯧꯋꯦ ꯃꯣꯏꯁꯦ ꯀꯤꯖꯕꯗꯣꯀꯣ ꯑꯗꯩ ꯀꯣꯟꯅꯕꯨꯗꯤ ꯑꯃꯨꯛ ꯁꯤꯗ ꯁꯣꯝ ꯅꯥꯀꯟ ꯇꯦꯟꯁꯟ ꯂꯩꯕꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯂꯩꯔꯣ ꯍꯥꯏꯗꯣ ꯀꯥꯏ ꯍꯥꯏꯔꯒ ꯂꯩꯔꯛꯄꯁꯨ ꯌꯥꯎꯏ ꯂꯩꯔꯛꯇꯕꯁꯨ ꯌꯥꯎꯏ ꯊꯥ 3ꯃꯨꯛ ꯁꯨꯔꯦꯀꯣ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅ ꯑꯗꯨꯝ ꯂꯦꯜꯂꯛꯏꯁꯦ ꯁ꯭ꯋꯥꯏ ꯀꯥꯟꯁꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯨꯄꯤꯁꯦ ꯃꯪꯁꯦ ꯁꯨꯝ ꯇꯣꯏꯅ ꯃꯪꯕ ꯍꯧꯔꯛꯑꯦꯕ ꯃꯪꯕꯁꯤꯗ ꯍꯨꯏꯒꯨꯝꯕ ꯎꯕ ꯑꯗꯩ ꯂꯤꯟꯒꯨꯝꯕ ꯎꯕꯁꯤꯗ ꯃꯥꯁꯦ ꯄꯥꯈꯠꯄꯩ ꯎꯕꯗ ꯃꯥꯁꯦ ꯃꯃꯪꯗ ꯀꯞꯄꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ ꯀꯞꯄꯗꯒꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯁꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯌꯥꯝ ꯀꯤꯔꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯄꯝꯃꯒ ꯑꯁ ꯑꯩ ꯍꯨꯃꯥꯡ ꯁꯧꯋꯤꯗ ꯍꯥꯏꯔꯒ ꯄꯠ ꯊꯣꯛꯈꯤꯕꯗꯣ ꯃꯥꯁꯦ ꯐꯣꯟ ꯋꯥꯔꯤꯁꯦ ꯁꯥꯟꯅꯅꯕ ꯇꯧꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯪꯉꯣꯏ ꯍꯥꯍꯣꯏ ꯃꯥꯁꯦ ꯃꯃꯪꯁꯦ ꯃꯪꯉꯦ ꯅꯨꯄꯤꯁꯦ ꯃꯪꯉꯤꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯪꯁꯦ ꯃꯪꯕꯖꯥꯠꯅꯤ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯪꯉꯦꯀꯣ ꯃꯪꯕꯁꯤꯗ ꯃꯥꯅ ꯈꯜꯂꯦ ꯀꯩꯅꯣꯅꯦꯅ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯪ ꯑꯣꯏꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯅ ꯃꯪꯉꯣꯏ ꯍꯥꯑꯣꯏ ꯇꯥꯈꯤꯕ ꯋꯥꯃꯟꯕꯗꯒꯤ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯖꯕꯅꯤꯀꯣ ꯑꯗꯩ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯃꯪꯉꯦꯀꯣ ꯆꯍꯤ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯃꯪꯕ ꯀꯥꯟꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅ ꯂꯩꯔꯝꯕꯅꯦꯕ ꯁꯤꯗꯤ ꯃꯪꯕ ꯑꯣꯏꯔꯣꯏꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯥꯁꯨ ꯅꯥꯀꯣꯡꯗ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯇꯨꯝꯅꯤꯡꯕ ꯃꯌꯥꯏꯅ ꯇꯨꯝꯖꯈꯤꯕꯒꯤ ꯃꯪ ꯑꯣꯏꯅ ꯈꯟꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥꯁꯦ ꯃꯨꯟꯅ ꯇꯥꯕꯁꯤꯗ ꯃꯥ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯟꯅꯕꯁꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯅꯦꯕ ꯌꯥꯎꯔꯤꯁꯦꯀꯣ ꯇꯁꯦꯡꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯪ ꯑꯄꯥꯝ ꯅꯨꯡꯁꯤꯀꯣ ꯇꯁꯦꯡꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯊꯛ ꯏꯔꯥꯡꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯑꯀꯥꯝꯄꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯥꯟꯅꯔꯝꯕꯁꯦ ꯃꯥꯁꯦ ꯊꯦꯡꯅꯔꯦꯕ ꯊꯦꯡꯅꯕ ꯅꯨꯄꯤꯁꯦ ꯃꯥ ꯅꯨꯄꯤꯁꯦ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯦ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯍꯪꯉꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣꯅ ꯅꯨꯄꯥꯁꯤꯅ ꯄꯥꯈꯠꯂꯦ ꯃꯥꯎꯖ ꯕ꯭ꯔꯪ ꯂꯥꯎꯅ ꯅꯨꯄꯥꯁꯤ ꯄꯥꯈꯠ ꯍꯧꯒꯠꯂꯒ ꯃꯥꯅ ꯐꯣꯟꯁꯦ ꯃꯨꯜꯂꯒ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯔꯦ ꯈꯔ ꯆꯩꯔꯦ ꯑꯍꯤꯡꯁꯤꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯔꯤꯕ ꯅꯨꯄꯤ ꯅꯪꯁꯦ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥꯅ ꯃꯥꯁꯦ ꯁꯥꯎꯔꯒ ꯈꯣꯠꯂꯒ ꯉꯥꯡꯉꯒ ꯐꯣꯟꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯦ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯐꯣꯟꯁꯦ ꯃꯨꯜꯂꯒꯀꯣ ꯅꯨꯄꯤꯁꯤꯗ ꯐꯣꯟ ꯇꯧꯒꯦ ꯃꯥꯁꯦ ꯆꯩꯒꯦ ꯈꯥꯡꯕ ꯉꯝꯗꯕꯩ ꯅꯨꯄꯤꯁꯦ ꯐꯣꯟꯁꯦ ꯃꯨꯟꯅꯕ ꯅꯨꯄꯥꯁꯤꯡ ꯃꯥꯁꯦ ꯐꯣꯟꯁꯦ ꯃꯨꯟꯅꯕꯁꯤꯗ ꯎꯄꯨꯒꯤ ꯃꯤꯡꯁꯦꯟꯁꯤꯗ ꯃꯥꯏ ꯈꯨꯅꯤꯡꯁꯦ ꯌꯩꯈ꯭ꯔꯕꯖꯥꯠꯅꯤꯗ ꯃꯤꯡꯁꯦꯟꯁꯦ ꯊꯤꯟꯕꯁꯦ ꯅꯨꯄꯤꯁꯦ ꯈꯨꯅꯤꯡꯁꯦ ꯏꯃꯛꯇ ꯉꯥꯏꯔꯕꯀꯣ ꯃꯥꯁꯦ ꯆꯩꯅꯥꯁꯦ ꯃꯇꯝꯗ ꯐꯥꯎꯈꯤꯗꯦ ꯍꯥꯏ ꯑꯅꯥ ꯐꯥꯎꯈꯤꯗ꯭ꯔꯦ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯆꯍꯤ ꯂꯣꯏꯕꯒꯤꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯊꯥ ꯂꯣꯏꯁꯦ ꯏꯁꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯕꯅꯤ ꯏꯗꯣ ꯈꯛꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯑꯕꯅꯤꯅ ꯆꯩꯅꯥꯗꯤ ꯐꯥꯎꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯩ ꯃꯔꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯑꯦꯀꯣ ꯑꯗꯒꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯝꯊꯥꯛ ꯇꯧꯋꯤ ꯃꯥꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯅꯖꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯕꯨ ꯊꯃꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯦ
moithim oida pada mayam ama haijale ko sai phone pirakpadagi horaga tagi mi gi hana khangnajaramdu sirani bu haibane ma panghai haijale de masu nakalamda mu nupi ani muk thiramdana khotana tawraga asyam nungai tabs o phare ipuroibani nangna phana minam masu nang sai gi ipuroibani khala khudima penthoga warauba amta leitana hingminara kanda nangna aibu atu yamna kogi mirai bi base kari gino hai mase adoki mati kappe ba ko mase phamtharaga manu misidi thamoi pena mase yam kana kappe ko ahing siam phajana pena kappe mana nangona number pi ba namana be number se piro hai pire si madi de kari gino nangna ko ai nupa sida aingonda kai nungai tabal lei phone number piri se manu pi ngang na rebani habse khangdabra khotabra mase chai number pi ko mana be chai be chai re mamana basina tabi aba tare aduga number pi ko mamana basina hai nangi hai ga dabal loya bri chen ha ga ma ai mu hai ke hai ma hai ai di hoi mana piu hai bagi piru pani da aina su wari sana ga nu hai ba matam da ma se wari sana de na khomi aduga nu pi du da su aina hai bani si se noi puna kamina photo se mai nu pi ni yam nu sidra khotra wari to bani aduna wari sana ro nu kholo no na aina su hai ja bani na hai ba ko nupi sina su hai ni sagi koinari ba nupi ches mai nupi sam angang na khoina kalam hai ni kholini na hai ga tam e tam da na khotana tawri ne aina di ado ai di koina drabo ni ngang mo di koinari boire na hai re mama na basina ko nupi sina kharga chingna gi jeng sagi mana koiri ba nupi lukhra do gi macha ma leba jani sigi de achapo nu poka sadam lebi ba jani ko di macha na ga ne achapo leyo baba ga ningai to bose chaina ga phuram ma ka chatkiba yaw ha segi mana thawai di sum nungai ta ba chingna ba di kitang hawrakhiba sidaki to ga direct mak pha ba je ngam hawda ba adubu chahi lek pan mi sidi pulap phae dana thawai se doki matik nungai ta na lei ngai sa sai ni pi jang phone to sale ko pa se koina ba ni pi se de paikhalo hai ko hoji ni pi na paikhalo duga ai tungre ga nang wari shana usin paikhalo wari shana ra ga hoji ki nupi sina hai tungkraba khoikraba ha ni pas mane dum khome ko de nupi si sana kan tari ni do mana ibu maina thina ga ngang be ta ngam ga da mi na te haywa ai la ga in to gi ma aina kai do gi do ma yengo kholu kai na ga hai bu ko de nupa si dum kem ta hai ngam de hai magi nupi si tari bani na ko de ge sona ka nupi sina hai na cha ni du ko pun na dum tan thok ko adu nupi du mo nupi du bu kan hai bis ta mai nupa sau ga le bu ko ka i nang na ai cha ni tan thok ko gan hai bu du ka ga ma chin je thi de ko ma je thi ba de ki hoji ki nupi se si sina su hai ma su phone se hai ka ri nang na ai tan thok ba na ting la de gi ta sing ha ga nang na tawri ba thabak to ko gi Muslim jati se loina chendana ba thabak ni du manu pi nang di khoti ka ma chei bya ba chei re de chei ra ma se loya ko ahing sima hau gre ma wakhat nuai ta mai de nongala ma se kam khang de dum santhi dum pe wakhal nuai ta dum lai ra jani mai na pa si de office train mi se lenga sai gi khunning ji yam thina shokhim ni na chaina do phau de wa ni nongala ga bang long chi khalak pi tawre thawai si nuai ta ma changjala kap pe mai na pan doctor sa sen hai sa ba jani masa saya yang pengen gitu, masih kape ya kape nungai tapi ya nungai tre masih ya tre, tapi main pas na cai sing kari kera loin hot nara ga masih hoi hospital da puna ba ma chala ga la eko la aga hosi nu pis na hai ko cosmetic yung dukan na chasena, nu pas na pubi ba kan sida ma cosmetic kari kera kan ba kan sida kari nagi apam ba do kari no sini. Ada nupis na ay apam bangi loy na piro sini nupas na matam na sales do ki matik yami ko sales direct magti palharoy ge sales yam kradam yami do ya pirak pakan sida nupis na hai kappe ba mi dukan ni khang ni o ai na asukui na thamoi da chai ma chak se nangi sigi sales na sisna ya gane na khalira ai se nang na achapot leibi raga pijaraga chelak panupi ni na nang se sel krasna ya ga ni khali ra se ni ma se thamo yam sok na ma se pen da na kappe bo ko ngai pen da ba phumbang na ba mayam do dukan ma pus na hai da kai dore nang kapi du chen nang kapi du kai no har ai se am nungai ti khote ma wari je loi li tho e bo hai gi kana no kai no khang dra su pen da ba thamo se au ba mi ma da hai nang ai nu pa sem da phu hai ma
तसेंना आइगी हेक पोकमिनबा इबुंगमक ओइरमगदी माना सुमाइना तौरिसे तौबा ngamoi आइगिनि हाइबसे कना लेते अदुना आइबु इरान सुलै लेतना माना सुमाइना तौबीबनी आई याम पेंद्रे अमता फुबियो हाइबजानि मान दुकान पुसना हाइ माइ मपुरबसे हाइ नंसु अदुमक्ति फटमनदे ना अदुमाइन तौरिदो कइनो मी सु नुगाइतना कपिसे आंगांगसे याम ओइरि नोइ आंगांग लेरबा नोइना खोना सुमाइना का हाइ को नुपासे वारी मसेन सानारे मासे कप्पे याबा कप्पे सिदगी अदुक नुगाइजदबदो को मंगोन तादे मागी मचासिंगसिना चाउरमदी मपासिना तौरिबा थबकसे फत्ते खोते हाइबसे खंगनी को हैना खल्लगा कप्पदगी मासे कॉस्मेटिक की पोट खरदि लौरा माना पैसासे हेना पे दुकान की केनोसिनासु पैसासे लहौदे सिसे आइना मबुंग अमना मचल अमदा पीबनी तुना नंग अदुमाइना तौगनु खोतकनु को ना हायरगा कॉस्मेटिक की पोजे खरा पीबीरेबो कॉस्माइना तौरगा मासे हलए वखलदी अदुकी मतिक नुगाइते पिसक पिकलिंगेदगी अवाबा मयाम मायोगनरे मयामदुना पीबा चाइना बदनामदि मा खांबा ngame दुबु मागी हेक मपुरैबा मगना को माना खुदिंग मगनिना खंजरिबा मपुरैबा मगना अदुमाइना हेक तौरकपदुमक्ति मासु खांबा ngambagi पांगंदो लोइथोखिबा जानिदा तसेंगना पांगल शक्ति लेतबा हाइ तारेने अन मचा हंसिना हाइ नंगना कोइरिबा नुपीदो अदुना ममादगी क्याम हेली ममादे हेलेना चख्रबा नत्रो काइनागा वारौरगा हाइजबदो मचादुगी वाहाइदुना हौजिकी नुपीसिगिदी अपेनबा ओएबको अदुबु मपुरैबना फना अमु हलागा मागिदमक्ता लोइना होनरसु तौरसु मियबगी अदुक पेनदबा हाइतारेने थाजबा मांगिबसे अमुक हंजलगा थाजौ हाइबसिमदी मागी थमोइना हौजि फाउगी ओइनादी ngamde पेंदबदो साउनिंगबा नुगाइतबा अमदी फावद होय अरोनबा मरी लेनरमबा याय लेनरमदबा याय को लेनरमदबसु ओइसनो अदुबु ngасai सानरिबा फोनदा सानरिबा वारी मथोंग चादबा वारीदो तारगा ओ ai नत्तबा तोप्पा अमदा हाइबगी वखलजिदा खल्लगा करम्बा नुपी ओइबिननो नुगाइदोसे होय नुपा ओरगासु नुगाइरोय अतोप्पा नुपी अमना को अतोप्पा नुपांगा सानरमदा मपुरैबा मक ओरगासु नुगाइरोय दुगा नुपा खक्तना थमोय पानबा नतेबा नुपी अकोइसु थमोयसे पालिनि क्यामु यामना सोमगनी मागी तंबमसु लेते हाइबमसु लेते सागी इ नौरिङैदसु दुम नादना खोतन लेबनि हिदागुली चारगा हिंजरिबा नुपीसिदा मागी मपुरैबना तौरिसे खरा मखैदि लाली होय सोइखिबा पोतुदी सोइख्रे हारगदी यारेको अदुबु वारौगिबा पेंदबा नुगाइतबदुदी खुदक्ता फौ हाइबा यादेबा सिनी ngasi वारीसे तसेंना नुगाइते अदुना आइयोइबा साइडतगी हाइजनिंगबदी कोई मैतै बोइगेरा मुस्लिम बोइगेरा को कोइदि चिनिनाउनि चमाने दुगा याम सेंना हाइबदा साइगी इपुरोइबा लेत्रेना साइगी मुस्लिम कोइगी लुख्राबी अमा लेबदो अदुसु नंगी हिंगबम तोकपा निथिजना फसना हिंगागा लोइरे अदुमाइना वाखनसे मिगी नुपी अंगांग लेरबदा नंगमकना को अदुमाइना मिगी मतु मचा लेरबसे तांथोखरगा नंग लेसनगनी काइना खनबगी वाखलदो अदुमक्ति फत्ते अदुदि ईश्वरना सुंगाकपिरोइना हाइजनिंगी फरे आई वारीसे ngasiगidi sida loisinjarage soiki langkiba khudimak mayamna hanegi dumaina ngakpibagum ngasi sungakpiru